ꯅꯨꯃꯤꯠ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯥꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯖꯐꯥꯌꯔ ꯄꯥꯝꯂꯦ ꯍꯥꯏꯗꯨꯅ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯥꯏꯂꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤ ꯑꯣꯏꯕ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯔꯛꯄꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯣꯔꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯎꯕ ꯐꯪꯂꯤ꯫ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯃꯦꯗꯤꯌꯦꯠ ꯇꯧꯕꯤꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯖꯐꯥꯌꯔ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯥꯏꯖꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯁꯤ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯄꯋꯥꯔꯗ ꯈꯦꯠꯅꯕ ꯑꯁꯤꯅꯤ꯫ ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯌꯨꯝꯊꯪꯅꯔꯤꯕ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯋꯥꯍꯧꯗꯒꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯩꯔꯕꯒꯦ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯔꯨꯝꯗ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯤꯕ ꯂꯥꯂꯣꯡ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯊꯥꯏꯂꯦꯟꯒꯤ ꯁꯥꯏꯠꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯃꯦꯖꯁꯤꯡ, ꯃꯤ ꯁꯤꯕ ꯑꯃꯁꯨꯡ ꯑꯁꯣꯛ ꯑꯄꯟ, ꯃꯤ ꯗꯤꯁꯄ꯭ꯂꯦꯁ ꯇꯧꯕꯒꯤ ꯆꯥꯡ ꯍꯦꯟꯖꯕ ꯇꯥꯔꯒꯁꯨ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯗ ꯑꯃꯁꯨꯡ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯑꯦꯁꯤꯌꯥꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯍꯥꯏꯖꯗꯨꯅ ꯁꯤꯖꯐꯥꯌꯔ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯄꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯁꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯄꯋꯥꯔ ꯑꯁꯤꯗ ꯈꯦꯠꯅꯕ ꯑꯁꯤꯅꯤ꯫ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯕꯖꯦꯠ ꯑꯁꯤ ꯃꯃꯥꯡꯒꯤ ꯆꯍꯤꯒꯤ ꯑꯣꯏꯕ ꯆꯥꯎꯔꯥꯛꯄ ꯏꯁꯇꯤꯃꯦꯠ ꯑꯣꯏꯅ $7.3 ꯕꯤꯂꯤꯌꯟ ꯑꯗꯨꯒ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ $800 ꯃꯤꯂꯤꯌꯟ ꯈꯛꯇꯃꯛ ꯑꯣꯏꯔꯤ꯫ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯒꯤꯗꯃꯛꯇ ꯊꯥꯗꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤꯗꯒꯤ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯁꯔꯨꯛ 9 ꯍꯦꯟꯅ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯗ ꯁꯦꯟꯐꯝꯁꯤꯡ ꯊꯥꯗꯔꯤ꯫ ꯂꯥꯟꯃꯤꯒꯤ ꯃꯁꯤꯡꯗ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯄꯥꯔꯁꯣꯅꯦꯜꯒꯤ ꯑꯣꯏꯕ ꯑꯦꯛꯇꯤꯚ ꯇ꯭ꯔꯨꯞꯁꯤꯡ ꯑꯁꯤ 3,30,60,000 ꯂꯩꯔꯤ꯫ ꯑꯗꯨꯒ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤꯅ 1,15,15,000 ꯈꯛꯇ ꯑꯦꯛꯇꯤꯚ ꯇ꯭ꯔꯨꯞꯁꯇ ꯂꯩꯔꯤ꯫ ꯂꯥꯟꯖꯥꯎ ꯊꯣꯔꯛꯄ ꯃꯇꯝꯗ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯔꯤꯖꯥꯔꯚ ꯑꯣꯏꯅ ꯊꯝꯖꯤꯜꯂꯤꯕ ꯔꯤꯖꯥꯔꯚ ꯇ꯭ꯔꯨꯞꯁꯀꯤ ꯑꯣꯏꯅꯁꯨ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ 2,000,000 ꯂꯩꯔꯤ꯫ 1,000,000 ꯐꯥꯎꯕ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯇꯧꯕꯇꯕꯨ ꯂꯩꯔꯤꯕ ꯔꯤꯖꯥꯔꯚ ꯇ꯭ꯔꯨꯞꯁꯤꯡ ꯑꯁꯤꯗꯁꯨ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯑꯁꯤꯗꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯅꯤꯡꯊꯤꯖꯅ ꯏꯀ꯭ꯋꯤꯞ ꯇꯧꯔꯕ ꯂꯥꯟꯃꯤꯁꯤꯡꯅꯤ꯫ ꯑꯗꯨꯒ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯑꯣꯏꯅ ꯔꯤꯖꯥꯔꯚ ꯇ꯭ꯔꯨꯞꯁꯇ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯃꯇꯤꯛ ꯆꯥꯅ ꯏꯀ꯭ꯋꯤꯞ ꯇꯧꯗꯕ, ꯃꯁꯤꯡ ꯋꯥꯠꯄ ꯃꯑꯣꯡꯗ ꯂꯩꯕ ꯂꯥꯟꯃꯤꯁꯤꯡ ꯑꯣꯏꯅ ꯂꯩꯔꯤ꯫ ꯀꯪꯐꯥꯟꯒꯤ ꯑꯣꯏꯕ ꯉꯝꯈꯩꯁꯤꯡꯗ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯔꯤꯕ ꯃꯦꯟ ꯕꯦꯇꯜ ꯇꯦꯡ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯆꯥꯇ꯭ꯔꯨꯛ ꯂꯩꯗꯨꯅ ꯀꯦꯝꯕꯣꯗꯤꯌꯥꯗꯒꯤ ꯇꯪꯈꯥꯏ ꯑꯃ ꯍꯦꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯊꯥꯏꯂꯦꯟꯒꯤ ꯇꯦꯡꯁꯤꯡ ꯑꯁꯤꯗꯁꯨ ꯆꯥꯏꯅꯤꯁ VT-4, ꯌꯨꯀ꯭ꯔꯦꯅꯤꯌꯟ T-84 ꯑꯣꯞꯂꯣꯠ ꯑꯃꯁꯨꯡ ꯈꯔ ꯂꯤꯕꯗ USꯒꯤ M60AS ꯑꯃꯁꯨꯡ M48A5ꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯌꯥꯎꯔꯤ꯫ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯦꯟ ꯕꯦꯇꯜ ꯇꯦꯡ 3 ꯑꯁꯤ ꯑꯔꯤꯕ ꯃꯇꯝ ꯍꯦꯟꯗꯣꯛꯂꯕ ꯑꯥꯎꯠꯗꯦꯇꯦꯗ ꯑꯣꯏꯔꯕ ꯆꯥꯏꯅꯤꯁ ꯇꯥꯏꯞ 59 ꯑꯃꯁꯨꯡ ꯁꯣꯚꯤꯌꯦꯠ ꯃꯇꯝꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯁꯤꯖꯤꯟꯅꯔꯕ T-55ꯅꯆꯤꯡꯕ ꯑꯔꯤꯕ ꯇꯦꯡꯁꯤꯡ ꯑꯁꯤ ꯑꯣꯏꯔꯤ꯫ ꯑꯥꯔꯃꯔ ꯚꯦꯍꯤꯀꯜꯗꯕꯨ ꯑꯣꯏꯒꯦꯔꯥ, ꯑꯥꯔꯇꯤꯂꯔꯤꯁꯤꯡꯗꯕꯨ ꯑꯣꯏꯒꯦꯔꯥ, ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯀꯦꯝꯕꯣꯗꯤꯌꯥꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯁꯤꯡ ꯍꯦꯟꯕ ꯅꯠꯇꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯚꯦꯔꯥꯏꯇꯤ ꯑꯃꯁꯨꯡ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯆꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯤꯅ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ USꯗꯒꯤ ꯖꯦꯠꯇꯒꯤ ꯍꯧꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯖꯦꯠ, ꯑꯦꯇꯦꯛ ꯍꯦꯂꯤꯀꯣꯞꯇꯔ, ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃꯁꯨꯡ UAV ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯐꯥꯏꯇꯔ ꯖꯦꯠ ꯑꯃꯠꯇ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯂꯩꯇ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯁꯤ ꯑꯦꯇꯦꯛ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯁꯨꯡ ꯇ꯭ꯔꯦꯅꯔꯁꯀꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯦꯌꯔꯀ꯭ꯔꯥꯐꯁꯤꯡ ꯑꯁꯤ ꯈꯛꯇꯅꯤ꯫ ꯅꯦꯚꯦꯜ ꯄꯋꯥꯔꯒꯤ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯖꯤꯟꯅꯅꯕ ꯄꯦꯇ꯭ꯔꯣꯜ ꯕꯣꯠꯁꯇꯒꯤ ꯍꯦꯟꯅ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯐ꯭ꯔꯤꯒꯦꯠꯁ, ꯀꯣꯔꯚꯦꯠ, ꯁꯕꯃꯦꯔꯤꯟ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯁꯤꯞꯁꯤꯡꯁꯨ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯗꯤꯄ꯭ꯂꯣꯃꯦꯁꯤꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗꯁꯨ ꯀꯦꯝꯕꯣꯗꯤꯌꯥꯗꯒꯤ ꯈꯔ ꯍꯦꯟꯕ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ꯫ ꯃꯔꯝꯗꯤ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡ EU, USꯅꯆꯤꯡꯕ ꯀꯌꯥꯁꯤꯡ ꯑꯁꯤꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯈꯛꯇ ꯅꯠꯇꯅ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯂꯧꯔꯤ꯫ ꯑꯗꯨꯕꯨ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯆꯥꯏꯅꯥꯗꯒꯤ ꯊꯥꯊꯔꯛꯂꯤꯕ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯃꯤꯂꯤꯇꯔꯤ ꯑꯦꯗ ꯑꯁꯤꯗ ꯆꯂꯥꯏꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯂꯩꯕꯅ ꯃꯁꯤꯕꯨ ꯊꯦꯡꯅꯕ ꯉꯝꯕꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯑꯗꯨꯗꯤ ꯂꯩꯇ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯊꯣꯛꯂꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯈꯤꯇꯪ ꯆꯥꯎꯈꯠꯂꯛꯄꯒ ꯊꯥꯏꯂꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯌꯔ ꯁꯇ꯭ꯔꯥꯏꯛ ꯆꯠꯊꯕ ꯍꯧꯔꯛꯄꯗꯒꯤ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯖꯐꯥꯌꯔ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅ ꯈꯨꯠ ꯊꯤꯟꯖꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤ
नुमित निनी ओइना सोंनखिबा लानफम अदुदा कैम्बोडियागी ओइनादि स्टेट मीडियागी माइकेइदगी चपचाबा इन्फॉर्मेशन असी हौजिक फौबगी ओइना थादोरक्ट्री कैम्बोडियन साइटता सोक लैरिबा डेमेज हाइबा तारगदि चहि हुमफुटा सुरबा अहल अमा लैखिदबा अदुगा मिचम प्रजा खरा असोक अपन नंगबा अमसुंग मियोइ लिसिंग कुन हुमरोइरोम मनाक नकपा मफमसिंगदगी लौथोक्तुना अतोपदा इवाकुएट तौबगी ओइबा वाफम असी लैरी अदुबु थाईलैंड हाइरिबा कंट्री असिगी ओइनादि मियोइ लाख अमगा लिसिंग कुंथ्रा निपान लोम ngamkhai oiba khudong thiningai gi oiba mafamsing adudagi safagadaba mafamsingda evacuate tawkre haina phongdokli masida sunatana Thailand gi health ministry gi maikei digi thadorakpa report ki matung inna lanmi ama amasung micham taraga mari leikidre makha tabo oina miyoi humfuga taruk aso apan nangkre makhoising adugi manungda lanmi taraga mangani Thailand hairiba country asina militarily Cambodia dagi mapangal kanjaba taraga sunumit inigi oina songnakiba landform aduda Cambodia gi maikei chatharakkiba attack aduna Thailand gi site misi minagi sang asi aduki matik yamna heli masigumlaba fibam asida unconditional ceasefire porakpa asi Thailand gi oina leiriba lainga asida leiriba makogi praja singi maikei gi sauraknaba gi oiba maram ama leibana masi yamna sensitive oiba fibam amada leirakli masida sunatana numinini gi oina songnakiba landform aduda Thailand gi site pikliba nupa macha ama leikidaba gi oiba wafam su leibanina miyam gi oiba sentiment asi khara wangi mamangda su Prime Minister oina leiramba aduna Cambodia gi luchingba amaga wari shanaba matamda border tension asida Thailand gi leiriba lanmi singi maikei digi chathariba moong asi yaningde haiba wafam phongdok lubagi oiba call recording leak oibadagi Prime Minister sindoki bagi oiba wafam fawba laikhrabani Cambodian Prime Minister Han Manet gi maikei digi di atuba matamda ceasefire poraknabagi damakta yamna kanna phongdokpa leptri Thailand gi acting Prime Minister oiriba Phum Tham Wechayachai gi maikei digi hauzik leiriba conflict asida karigumba matam chana yengsin hauduba taragadi full scale war ama lakpa yai haibagi oiba warning thamkraba matungda Cambodian site gi phongdorakliba ceasefire gi oiba wafam asida Thailand lenga ki maikei dagi US China amasung leiriba United Nation gi maikei dagi khut thinjinduna mediate tauba yaroi irang asi losinse haiba taragadi bilateral talk oina Cambodia amasung Thailand hairiba country ani sigi lenga asi paminaduna wari sanaduna losingadabani madu natradi yaba ngamloi haiba wafam ama thamkibani adubu hauji Association of Southeast Asian Nation ASEAN hairiba regional bloc asigi oina hauji current chip pairiba Malaysia hairiba country asigi luchingba Anwar Ibrahim gi maikei digi puthora kiba ceasefire gi oiba wafam aduda Thailand gi side gi su yaningba gi oiba wafam ama urakbadagi lan asi loisingani haiduna ceasefire asi porakpagi oiba mammi amadi laikibani adubu hauji Cambodia gi side gi Malaysia na mediate tawduna ceasefire gi oiba wafam amada changsilakliba asidagi su amuk Thailand gi maikei digi pull out tawkre haigi bigi oiba accusation ama ngasi si amuk thorakli hauzik songnariba lanfam asigi marumda leiba oiba yaba wafam kharagi manungda hauzik yamna kana lan thengnariba chingsang pareng asi matam kharagi mamangda rare earth minerals ki oiba aduki matik yamna mamal leigedaba reserve ama leire haibagi oiba wafam sing maikei kyadagi phongdoknaba aikoina taki mathangdana hauzik songnariba Thailand amasung Cambodia oiba lanfam maikei digi chathariba lalung ama yengbinasi hauzi adomna minmangda ubiriba map asi China hairiba country asigi Belt and Road Initiative ki oiba lambi aduni Eastern thangba saru amasung South China sigi oiba region asida USA gi maikei digi military base ke ama sajinduna Taiwan da support tawduna Eastern thangba saru asida di chathokpa yahandaduna fajilatuna thamlakpadagi hairiba lambi asida amu mahaki maikei digi target tawraklibani Eastern thangba saruklomda chatpa yadabadagi Myanmar hairiba country asi fawdoktuna Bay of Bengal taraba matungda Indian Ocean gi access phangnabagi damakta honarakiba China gi oiba project adusu USA gi maikei gi khuthinjilakpadagi democracy gi mingda soknariba Myanmar gi oiba lanfam asi sugloi loiba naidana laisinkhibasina maram oiduna hauzik China gi oina semlamba lambi adusu mai pakpa ngamdana adumak leiriba asini Eastern thangba sarukta su yarakte Myanmar da fawnabagi damakta honariba asisu yaraktre Pakistan lomdagi fawdoktuna Arabian Sea takinabagi damakta semlakliba lambi asisu ngaihak laitena group amana natragana amana adumak attack tawbadagi mai pakpa ngamdana leirakliba asini masini hauji USA ki maikei digi China gi maikei digi lambi semlaknaba honarakliba mafam khudingmakta adumak USA gi maikei digi ningthijana plan tawraba matungda lepa laitena thugairakliba mafam kayasing asi loisilaklaba matungda Southeast Asia gi oina China gi damakta yamna khudongchaba lambi ama oibada nattana US amasung India gi maikei digi honarakliba sing asibu counter tawnabagi damakta semgalakliba lambi asisu US gi maikei digi hauzik soknariba Thailand amasung Cambodia gi oiba landform asida thugainabagi damakta honari haibasini
ꯃꯁꯤꯒꯨꯝꯂꯕ ꯃꯔꯝꯁꯤꯡ ꯑꯁꯤ ꯂꯩꯕꯅꯅꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯌꯥꯏ ꯂꯥꯟꯖꯥꯎ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯅꯔꯤꯕꯁꯤ USA ꯅꯦꯇꯣ ꯑꯃꯁꯨꯡ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯁꯦꯠꯕꯦꯛ ꯑꯃ ꯂꯥꯛꯂꯦ ꯑꯩꯈꯣꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯄꯥꯡꯊꯣꯛꯈꯤꯕ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯅꯤꯒꯤ ꯑꯣꯏꯕ ꯇꯨꯔꯀꯤꯗ ꯎꯅꯈꯤꯕꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕ ꯑꯅꯤ ꯄꯨꯟꯅ ꯇꯦꯕꯜ ꯑꯃꯠꯇꯗ ꯐꯝꯗꯨꯅ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯔꯁꯤꯌꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯥꯏꯔꯦꯛꯠꯂꯤ ꯔꯤꯖꯦꯛ ꯇꯧꯕꯤꯔꯛꯈ꯭ꯔꯦ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯐꯦꯟꯁ ꯑꯞꯗꯦꯠ ꯑꯃꯈꯛꯇ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯌꯦꯠꯅꯗꯨꯅ ꯂꯥꯛꯂꯤꯕ ꯏꯁꯥꯒꯤ ꯗꯤꯕꯦꯂꯞ ꯇꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄꯗꯒꯤ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯆꯌꯦꯠꯅꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ 5th ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯂꯩꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜ ꯁ꯭ꯇꯦꯠꯃꯦꯟꯠ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯌꯨꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯊꯥꯒꯠꯂꯨꯕꯗꯒꯤ ꯁꯦꯡꯁꯟ ꯀꯌꯥ ꯑꯃ ꯍꯟꯗꯣꯛꯄꯤꯈ꯭ꯔꯦ ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯒ꯭ꯂꯣꯕal ꯁ꯭ꯇꯦꯖꯇ ꯀꯔꯤ ꯑꯅꯧꯕ ꯑꯞꯗꯦꯠꯁꯤꯡ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯁꯝꯂꯞꯅ ꯌꯦꯡꯕꯤꯔꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯣꯏꯅ ꯃꯃꯥꯡꯒꯤ ꯆꯍꯤ 2024 ꯂꯣꯏꯁꯤꯜꯂꯛꯄ ꯑꯃꯁꯨꯡ ꯍꯟꯗꯛꯀꯤ ꯆꯍꯤ 2025 ꯑꯁꯤꯗ ꯅꯣꯡꯊꯛꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯁꯇꯦꯝ ꯑꯃ ꯑꯣꯏꯔꯤꯕ ꯐ꯭ꯂꯥꯏꯠ ꯑꯃꯁꯨꯡ ꯖꯦꯠꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯀꯥꯏꯕ ꯇꯣꯏꯕꯒꯤ ꯑꯣꯏꯕ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯉꯁꯤ ꯐꯥꯎꯕ ꯇꯥꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯃꯈꯛꯇ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯐ꯭ꯂꯥꯏꯠ ꯑꯃꯈꯛ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯏꯁꯇꯔꯟ ꯔꯤꯖꯟꯗ ꯆꯠꯄ ꯃꯇꯝꯗ ꯀ꯭ꯔꯦꯁ ꯇꯧꯕꯗꯒꯤ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯍꯤꯡꯕ ꯉꯝꯗꯅ ꯂꯣꯏꯅꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯑꯦꯟꯇꯣꯅꯣꯐ AN-24 ꯍꯥꯏꯔꯤꯕ ꯇ꯭ꯋꯤꯟ ꯏꯟꯖꯤꯟ ꯇꯨꯔꯕꯣꯄ꯭ꯔꯣꯞ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯕ꯭ꯂꯥꯒꯣꯚꯦꯟꯁꯦꯟꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯥꯔ ꯏꯁꯀꯤ ꯔꯤꯖꯟꯗ ꯂꯩꯔꯤꯕ ꯑꯃꯨꯔ ꯔꯤꯖꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯇꯤꯟꯗꯥ ꯑꯦꯌꯔꯄꯣꯔꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯇꯤꯟꯗꯥ ꯑꯦꯌꯔꯄꯣꯔꯠꯀꯤ ꯌꯧꯒꯗꯕ ꯀꯤꯂꯣꯃꯤꯇꯔ 14 ꯔꯣꯝꯈꯛ ꯉꯥꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯔꯤꯕ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯔꯦꯗꯥꯔꯗꯒꯤ ꯃꯥꯡꯈꯤꯕꯗꯒꯤ ꯗꯤꯇꯦꯛ ꯇꯧꯕ ꯉꯝꯂꯛꯇꯕꯗꯒꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯁꯔꯆ ꯇꯤꯝ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯛꯈꯤꯕꯅꯤ ꯃꯇꯝ ꯈꯔ ꯊꯤꯔꯛꯂꯕ ꯃꯇꯨꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯣꯡꯕ ꯎꯃꯪ ꯑꯃꯈꯛꯇ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯟ ꯑꯁꯤ ꯀꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯃꯤꯑꯣꯏ 94 ꯂꯣꯏꯅꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ 94 ꯄꯦꯁꯦꯟꯖꯔ ꯃꯗꯨꯗꯁꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ 5 ꯑꯗꯨꯒ ꯄ꯭ꯂꯦꯟ ꯑꯗꯨꯕꯨ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯀ꯭ꯔꯨ ꯃꯦꯝꯕꯔ 6ꯀꯅꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃꯒ ꯑꯃꯒꯒꯤ ꯑꯣꯏꯕ ꯃꯔꯤꯁꯤꯡ ꯑꯁꯤ ꯂꯥꯜꯂꯛ ꯑꯁꯤꯗ ꯑꯗꯨꯃꯛ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯥꯕꯗ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯊꯣꯔꯛꯇꯕ ꯅꯠꯇꯦ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ 2021ꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯀꯦꯜꯂꯤ ꯑꯦꯂꯦꯛ ꯇꯧꯕ ꯑꯣꯡ ꯁꯥꯟ ꯁꯨ ꯀꯤꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯗꯨ ꯃꯤꯂꯤꯇꯔꯤꯅ ꯑꯣꯚꯔꯊ꯭ꯔꯣ ꯇꯧꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯔꯨꯜ ꯑꯃ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯑꯐꯕ ꯈꯣꯡꯊꯥꯡ ꯅꯠꯇꯦ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯇ ꯂꯩꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯄꯥꯝꯖꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯂꯕ ꯁꯦꯡꯁꯟꯁꯤꯡ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯩꯉꯥꯛꯇ ꯊꯝꯗꯨꯅ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯁꯦꯡꯁꯟꯁꯤꯡ ꯊꯝꯂꯤꯕꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗ꯭ꯔꯕ ꯌꯥꯝꯅ ꯆꯥꯎꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯃ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯀꯥꯡꯕꯨ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯂꯤꯇꯔꯤ ꯔꯨꯜ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯔꯨꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯦꯔꯂꯦꯜ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯗꯨꯅ ꯃꯤꯂꯤꯇꯔꯤꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯕꯗꯒꯤ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯁꯣꯛꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯟꯂꯤ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛꯁꯤ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯅꯕꯒꯤ ꯑꯣꯏꯕ ꯗꯦꯗꯂꯥꯏꯟ ꯊꯥꯔꯛꯇꯨꯅ ꯃꯤꯁꯤꯡ ꯊꯤꯗꯣꯛꯇꯨꯅ ꯃꯤꯀꯣꯛ ꯈꯟꯗꯣꯛꯄꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯨ ꯄꯥꯏꯈꯠꯈ꯭ꯔꯦ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯔꯨꯂꯤꯡ ꯒꯣꯚꯔꯟꯃꯦꯟꯠꯇ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒ ꯏꯟꯗꯤꯌꯥꯒꯤ ꯑꯥꯔꯃꯤ ꯆꯤꯐꯀꯒꯤ ꯎꯅꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯈ꯭ꯔꯦ ꯂꯦꯞꯇ꯭ꯔꯕ ꯂꯥꯟꯐꯝ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛꯅ ꯍꯧꯅꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯁꯦꯡꯁꯟ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯈꯟꯅꯕ ꯈꯔ ꯈꯟꯗꯣꯛꯇꯨꯅ ꯍꯟꯗꯣꯛꯄꯤꯈ꯭ꯔꯦ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ USꯒꯤ ꯇ꯭ꯔꯦꯖꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯅꯣꯇꯤꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯗ꯭ꯔꯣꯞ ꯇꯧꯕꯤꯈ꯭ꯔꯕ ꯃꯇꯝ ꯑꯃꯗ USꯅ ꯁꯦꯡꯁꯟ ꯊꯝꯂꯝꯕ ꯐꯥꯔꯝꯁ ꯑꯃꯁꯨꯡ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ KT ꯁꯔꯚꯤꯁ ꯑꯃꯁꯨꯡ ꯂꯣꯖꯤꯁꯇꯤꯛ ꯑꯅꯤꯁꯨꯕꯗ ꯗ ꯃ꯭ꯌꯥꯟꯃꯥꯔ ꯀꯦꯃꯤꯀꯦꯜ ꯑꯦꯟড ꯃꯦꯆꯤꯅꯔꯤ ꯀꯝꯄꯅꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯁꯨꯇꯥꯛ ꯇꯦꯛꯅꯣꯂꯣꯖꯤꯁ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯍꯨꯝ ꯑꯁꯤꯒ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯅꯦꯁꯅꯦꯜ ꯑꯃ ꯑꯣꯏꯔꯤꯕ ꯇꯤꯟ ꯂꯥꯠ ꯃꯤꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯝꯂꯝꯕ ꯑꯊꯤꯡꯕ ꯑꯗꯨꯁꯨ ꯍꯟꯗꯣꯛꯄꯤꯈ꯭ꯔꯦ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ
ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯊꯛꯇ ꯊꯝꯂꯝꯕ ꯁꯦꯡꯁꯟ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯈꯟꯅꯕ ꯈꯔ ꯂꯧꯈꯠꯇꯨꯅ ꯍꯟꯗꯣꯔꯛꯂꯤꯕ ꯑꯁꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔ ꯔꯨꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥ ꯂꯩꯉꯥꯛꯇꯒꯤ USAꯒꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯍꯥꯏꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯤꯕꯨ ꯊꯥꯒꯠꯄ ꯋꯥꯍꯩ ꯀꯌꯥ ꯑꯃꯅ ꯊꯜꯂꯕ ꯆꯤꯊꯤ ꯑꯃꯈꯛ ꯏꯗꯨꯅ ꯊꯥꯈꯤ꯫ ꯍꯥꯏꯔꯤꯕ ꯆꯤꯊꯤ ꯑꯗꯨꯅ USA ꯍꯦꯛ ꯌꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯎꯅꯔꯤ꯫ ꯇꯧꯕꯇꯕꯨ ꯃꯁꯤꯒꯨꯝꯂꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯐꯣꯡꯂꯛꯄꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯐꯥꯔꯝ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯑꯃꯗ ꯍꯟꯗꯣꯛꯈꯤꯕ ꯁꯦꯡꯁꯟ ꯑꯗꯨ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯕꯨ ꯊꯥꯒꯠꯄ ꯋꯥꯍꯩ ꯀꯌꯥ ꯑꯃꯅ ꯌꯣꯝꯗꯨꯅ ꯊꯥꯔꯛꯈꯤꯕ ꯆꯤꯊꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯗꯨꯅ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜ ꯑꯃꯁꯨ ꯑꯃꯨꯛ ꯊꯥꯗꯣꯔꯛꯂꯤ꯫ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯁꯤꯗ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯄꯣꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯟ ꯊꯦꯡꯅꯔꯤꯕ NUG ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯂꯨꯞ PDF ꯍꯥꯏꯔꯤꯕ ꯑꯁꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯗꯨꯅ ꯂꯥꯟ ꯊꯦꯡꯅꯍꯜꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ USAꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤga ꯃꯔꯤ ꯆꯠꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯕꯗ ꯃꯇꯦꯡ ꯇꯧꯔꯤꯕ NUG ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯇ꯭ꯔꯤꯠ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯃꯊꯪꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯁꯣꯛꯅꯔꯝꯕ ꯂꯩꯃꯥꯏꯗ ꯊꯣꯛꯇꯨꯅ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯀꯥꯞꯅꯕꯗꯒꯤꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯃꯔꯨꯑꯣꯏꯅ ꯅꯣꯡꯊꯛꯀꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯃꯁꯨꯡ ꯁꯃꯨꯗ꯭ꯔꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯑꯁꯤꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯄ ꯈꯨꯗꯣꯡꯆꯥꯕ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯐꯥꯏꯇꯔ ꯖꯦꯠꯀꯤ ꯑꯣꯏꯕ ꯂꯝꯖꯦꯟꯗ 5th ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯍꯧꯗꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ 5th ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯦꯛꯋꯥꯌꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠ ꯑꯣꯏꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯂꯩꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯐꯦꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯤꯕꯁꯤ ꯐ꯭ꯔꯥꯟꯁꯅ ꯁꯥꯕ 4th ꯖꯦꯅꯦꯔꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ 4.5 ꯖꯦꯅꯦꯔꯦꯁꯟꯅꯤ ꯍꯥꯏꯔꯤꯕ ꯔꯥꯐꯥꯏꯜ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤꯅꯤ꯫ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ 5th ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯖꯦꯠ ꯑꯃ ꯂꯩꯇ꯭ꯔꯤꯕ ꯑꯁꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯂꯩꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯥꯅ ꯗꯦꯕꯂꯞ ꯇꯧꯖꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯨꯏꯅ ꯌꯦꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤꯁꯨ ꯂꯩꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯗꯨꯃꯛ ꯁꯥꯕ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯁꯥꯅ ꯗꯦꯕꯂꯞ ꯇꯧꯖꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯍꯣꯠꯅꯗꯨꯅ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯆꯃꯝꯅꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯦꯕꯂꯞ ꯇꯧꯖꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯔꯛꯂꯤꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤꯗ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯅ ꯈꯟꯕꯒꯤꯔꯣ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯂꯩꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯣꯏꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤ ꯂꯩꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯞꯁꯟ ꯑꯅꯤ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤ USAꯅ ꯁꯥꯔꯤꯕ F-35 ꯍꯥꯏꯔꯤꯕ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕꯅꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯕ ꯐꯥꯏꯇꯔ ꯖꯦꯠꯇ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯃ ꯂꯩꯔꯦ, ꯅꯠꯇ꯭ꯔꯒꯅ ꯔꯁꯤꯌꯟ ꯃꯦꯗ Su-57 ꯍꯥꯏꯔꯤꯕ 5th ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯁꯤ ꯍꯥꯏꯔꯤꯕ ꯑꯣꯞꯁꯟ ꯑꯅꯤ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯌꯦꯡꯂꯤꯕ ꯑꯁꯤ꯫ ꯍꯥꯏꯔꯤꯕ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯁꯤꯡ ꯌꯥꯝꯅ 60ꯔꯣꯝ ꯁ꯭ꯀ꯭ꯋꯥꯗ꯭ꯔꯟ 2 ꯅꯠꯇ꯭ꯔꯒꯅ 3 ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯒꯤ ꯃꯔꯛꯇ ꯂꯩꯔꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯃꯇꯝ ꯀꯨꯏꯔꯛꯄꯒ ꯂꯣꯏꯅꯅ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯄꯤꯅꯤꯌꯟ ꯑꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯣꯡꯂꯛꯂꯤ꯫ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ, ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯅꯥꯂꯤꯁꯁꯤꯡ ꯑꯃꯁꯨꯡ ꯑꯄꯤꯛꯄ ꯀꯟꯇ꯭ꯔꯤ ꯈꯛꯇ ꯅꯠꯇꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯇꯣꯞ ꯀꯟꯇ꯭ꯔꯤꯁꯤꯡꯅꯤ ꯍꯥꯏꯅꯔꯤꯕꯁꯤꯡꯒꯤ ꯐꯥꯎꯕ ꯑꯆꯧꯕ ꯑꯍꯣꯟꯕ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯂꯛꯂꯦ꯫ ꯌꯥꯝꯅ ꯆꯥꯎꯕ ꯑꯞꯗꯦꯠ ꯑꯃꯈꯛꯇ ꯐ꯭ꯔꯥꯟꯁ ꯍꯥꯏꯔꯤꯕ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯔꯨꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯂꯦꯁꯇꯤꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯐ꯭ꯔꯥꯟꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ US ꯑꯃꯁꯨꯡ ꯏꯖꯔꯦꯜꯗꯤ ꯃꯩꯖꯥꯎ ꯊꯣꯛꯅ ꯁꯥꯎꯔꯦ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯍꯤ 2 ꯍꯦꯟꯖꯤꯜꯂꯛꯂꯕ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯄꯦꯂꯦꯁꯇꯤꯟꯒꯤ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯤꯔꯛꯂꯤꯕ ꯆꯩꯊꯦꯡ ꯑꯃꯁꯨꯡ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯣꯛꯇꯣꯕꯔ 7ꯒꯤ ꯊꯧꯗꯣꯛ ꯀꯅꯥꯃꯠꯇ ꯀꯥꯎꯅꯗ꯭ꯔꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯃꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯔꯣꯀꯦꯠ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯕ ꯈꯛꯇ ꯅꯠꯇꯅ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯖꯔꯦꯂꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯌꯥꯎꯅ ꯇꯨꯔꯤꯁ ꯐꯥꯎꯕ ꯌꯥꯎꯗꯅ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯕ ꯇꯝꯊꯤꯅ ꯍꯥꯠꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯈꯛ ꯆꯠꯊꯈꯤ꯫
ꯂꯃꯟ ꯈꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯍꯦꯟꯖꯤꯟꯕ ꯇꯦꯔꯔ ꯑꯦꯛ ꯀꯌꯥꯁꯤꯡ ꯑꯗꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯌꯥꯝꯕꯅ ꯏꯖꯔꯦꯜꯗ ꯅꯪꯈꯤꯕ ꯑꯋꯥꯕꯗꯨꯒꯤ ꯁꯔꯨꯛ ꯌꯥꯈꯤ, ꯏꯖꯔꯦꯜꯒꯤꯗꯃꯛꯇ ꯂꯦꯞꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯃꯥꯁꯀꯤ ꯃꯊꯛꯇ ꯋꯥꯔ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯗꯨꯅ ꯂꯦꯞꯄ ꯂꯩꯇꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯔꯛꯈꯤ꯫ ꯅꯣꯡꯊꯛꯇꯒꯤ ꯑꯦꯌꯔ ꯕꯣꯝꯕꯤꯡ ꯆꯠꯊꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯄꯤꯛꯂꯕ ꯃꯐꯝ ꯑꯁꯤ ꯃꯥꯏꯀꯩ ꯑꯍꯨꯝꯗꯒꯤ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯒ꯭ꯔꯥꯎꯟ ꯏꯟꯚꯦꯖꯟ ꯍꯧꯈꯤ꯫ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯈꯤ꯫ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯛꯇꯨꯅ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯃꯥꯁ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯏꯖꯔꯦꯜꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯕ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯃꯥꯁ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯂꯥꯟ ꯑꯁꯤ ꯃꯈꯥ ꯆꯠꯊꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯃꯥꯁꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯛꯂꯤꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯗꯨ ꯃꯇꯝ ꯀꯨꯏꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃ ꯀꯦꯖꯨꯑꯦꯂꯤꯇꯤ ꯂꯥꯛꯄ ꯑꯁꯤ ꯑꯅꯥ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯧꯔꯒ ꯁ꯭ꯀꯨꯜꯅꯆꯤꯡꯕ ꯃꯐꯝ ꯀꯌꯥ ꯑꯁꯤ ꯐꯥꯎꯕꯗ ꯑꯦꯇꯦꯛ ꯇꯧꯕ ꯅꯣꯡꯃ ꯅꯣꯡꯃ ꯍꯦꯟꯖꯤꯜꯂꯛꯈꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯐꯥꯎꯕ ꯍꯥꯠꯄꯒꯤ ꯑꯣꯏꯕ ꯀꯦꯁ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯝꯈꯠꯂꯛꯄꯗꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯗꯒꯤ ꯍꯧꯔꯒ ꯃꯥꯂꯦꯝꯒꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜꯗ ꯆꯠꯊꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯃꯥꯁꯅ ꯆꯠꯊꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯒꯗꯧꯔꯦ, ꯅꯈꯣꯏꯅ ꯇꯦꯔꯣꯔꯤꯖꯝ ꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯔꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯅꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯇꯦꯔꯔ ꯑꯦꯛ ꯆꯠꯊꯕ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯌꯥꯅꯤꯡꯗꯕ ꯇꯞꯅ ꯇꯞꯅ ꯐꯣꯡꯗꯣꯛꯄ ꯍꯧꯅꯔꯛꯈꯤ꯫ ꯉꯁꯤꯗꯤ ꯒꯥꯖꯥ ꯑꯀꯥꯏ ꯑꯇꯣꯏꯇꯅ ꯊꯜꯂꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯧꯈꯠꯄ ꯌꯥꯗ꯭ꯔꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯦ꯫ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯃꯥꯁꯀ ꯂꯥꯟ ꯊꯦꯡꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯃꯤꯌꯥꯝꯁꯤꯡꯗ ꯐꯪꯂꯤꯕ ꯆꯩꯊꯦꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯩꯔꯤꯕ ꯃꯤꯆꯝ प्रजाꯁꯤꯡ ꯊꯣꯔꯛꯇꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯌꯥꯎꯅꯔꯛꯈꯤ꯫ ꯃꯁꯤꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥꯗ ꯐꯥꯎꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯇꯦꯁꯁꯤꯡ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗꯅ ꯂꯩꯔꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅꯆꯤꯡꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯂꯛꯂꯤꯕ ꯃꯇꯦꯡꯁꯤꯡ ꯑꯁꯤ ꯆꯪꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯕꯗꯒꯤ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯕꯁꯨ ꯌꯥꯗꯕ, ꯊꯕꯛ ꯇꯧꯕꯁꯨ ꯌꯥꯗꯕꯅ ꯆꯥꯅ ꯊꯛꯅꯕ ꯂꯩꯇ꯭ꯔꯕ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯂꯤꯕ ꯑꯦꯗꯀꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯑꯁꯤꯗ ꯇꯥꯡꯖꯗꯨꯅ ꯂꯩꯔꯤꯕ ꯒꯥꯖꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯆꯥꯕ ꯊꯛꯄꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯐꯪꯗꯕꯗꯒꯤ ꯆꯔꯥ ꯍꯦꯟꯗꯨꯅ ꯁꯤꯕ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯂꯥꯟ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯠꯂꯥꯏ パꯏꯗꯨꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒ ꯂꯥꯟ ꯊꯦꯡꯅꯕ ꯈꯛꯇ ꯅꯠꯇꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯁꯤ ꯐꯥꯎꯕ ꯌꯥꯎꯅ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯂꯤꯕ ꯄꯣꯠꯂꯝ ꯑꯗꯨ ꯆꯪꯍꯟꯗꯅ ꯆꯔꯥ ꯍꯦꯟꯍꯟꯗꯨꯅ ꯁꯤꯕꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯦꯟꯅꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯃꯁꯨꯡ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯐ꯭ꯔꯥꯟꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯛꯀꯤ ꯆꯍꯤ 2025 ꯑꯁꯤꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯐ꯭ꯔꯥꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯌꯨ.ꯑꯦꯁ.ꯑꯦ. ꯑꯃꯁꯨꯡ ꯏꯖꯔꯦꯜꯕꯨ ꯐꯣꯡꯅ ꯁꯤꯡꯅꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯦꯂꯦꯁꯇꯤꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ 190 ꯍꯦꯟꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯗꯨꯅ ꯂꯩꯔꯦ꯫ 190 ꯑꯗꯨꯗ ꯏꯟꯗꯤꯌꯥ, ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯂꯤꯕ G7 ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯂꯦꯁꯇꯤꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯇꯨ ꯁ꯭ꯇꯦꯠ ꯊꯤꯑꯣꯔꯤ ꯑꯁꯤꯕꯨ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯂꯩꯕꯗꯒꯤ ꯇꯨ ꯁ꯭ꯇꯦꯠ ꯊꯤꯑꯣꯔꯤ ꯌꯥꯗ꯭ꯔꯤꯕ ꯃꯈꯩ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯠꯇꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯐ꯭ꯔꯥꯟꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ G7ꯒꯤ ꯃꯅꯨꯡꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯄꯦꯂꯦꯁꯇꯤꯟꯕꯨ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯅꯨꯡ ꯑꯣꯏꯔꯤꯕ ꯅꯣꯔꯋꯦ, ꯑꯥꯌꯔꯂꯦꯟꯗ ꯑꯃꯁꯨꯡ ꯁ꯭ꯄꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯄꯦꯂꯦꯁꯇꯤꯟ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯈ꯭ꯔꯕꯅꯤ꯫ ꯐ꯭ꯔꯥꯟꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯇꯥꯕ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯨ.ꯑꯦꯁ.ꯑꯦ. ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯌꯨ.ꯑꯦꯁ.ꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯁ꯭ꯇꯦꯠ ꯃꯥꯔꯀꯣ ꯔꯨꯕꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯈꯛꯇ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯂꯦꯁꯇꯤꯟꯕꯨ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯃꯥꯁ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯒꯅꯤ꯫ ꯑꯣꯛꯇꯣꯕꯔ 7ꯒꯤ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯑꯣꯏꯕ ꯚꯤꯛꯇꯤꯝꯁꯤꯡꯒꯤ ꯃꯃꯥꯏꯗ ꯈꯨꯕꯥꯛꯅ ꯊꯥꯕꯒꯨꯝꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯏꯖꯔꯦꯂꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐ꯭ꯔꯥꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯀ꯭ꯔꯣꯟꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯣꯛꯇꯣꯕꯔ 7ꯒꯤ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨꯕꯨ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯐ꯭ꯔꯥꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯄꯦꯂꯦꯁꯇꯤꯟꯒꯤ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯃꯥꯁꯁꯤꯡꯒꯤ ꯑꯣꯏꯕ ꯇꯦꯔꯣꯔꯤꯖꯝꯒꯤ ꯑꯣꯏꯅ ꯃꯌꯣꯜ ꯆꯣꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤ꯫
ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗꯤ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯐ꯭ꯔꯥꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯔꯤꯑꯦꯛꯁꯟ ꯑꯁꯤ ꯂꯥꯛꯂꯒꯅꯤ ꯍꯥꯏꯅ ꯈꯪꯂꯦ ꯇꯧꯕꯇꯕꯨ ꯐ꯭ꯔꯥꯟꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯒ꯭ꯔꯥꯎꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯔꯤꯌꯦꯂꯤꯇꯤꯗ ꯃꯁꯤꯒꯤ ꯔꯤꯖꯜꯠ ꯐꯪꯕ ꯉꯝꯒꯗꯧꯔꯤꯕꯒꯦ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯃꯤꯑꯣꯏꯁꯤꯡꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯊꯣꯛꯂꯤ ꯍꯧꯖꯤꯛ ꯐꯣꯇꯣꯗ ꯎꯔꯤꯕ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯕ ꯄꯦꯂꯦꯁꯇꯤꯟ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤꯒ ꯉꯁꯤ ꯂꯩꯔꯤꯕ ꯄꯦꯂꯦꯁꯇꯤꯟ ꯑꯃꯁꯨꯡ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯅꯤ ꯇ꯭ꯔꯨ ꯅꯦꯁꯟ ꯊꯤꯑꯣꯔꯤ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯂꯣꯏ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯕ ꯉꯝꯂꯣꯏ ꯑꯔꯕꯀꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯃꯨꯠꯊꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄꯥꯟꯗꯝꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯂꯥꯜꯂꯣꯡꯁꯤꯡ ꯆꯠꯊꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯊꯦꯡꯅꯔꯛꯂꯤꯕ ꯂꯥꯟꯐꯝꯁꯤꯡꯅ ꯉꯁꯤꯗꯤ ꯄꯦꯂꯦꯁꯇꯤꯟꯒꯤ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯑꯁꯤ ꯏꯂꯦꯝ ꯂꯦꯝꯁꯤꯜꯂꯛꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯛꯂꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯒ꯭ꯔꯥꯎꯟꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯁꯤꯗꯗꯤ ꯊꯣꯏꯗꯣꯛꯄ ꯑꯑꯣꯟꯕꯗꯤ ꯎꯕ ꯐꯪꯕꯒꯤ ꯃꯃꯤꯗꯤ ꯂꯩꯇꯦ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯔꯨꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕ UNHCꯗꯁꯨ ꯄꯔꯃꯤꯅꯦꯟ ꯁꯤꯠ ꯂꯩꯔꯤꯕ ꯐ꯭ꯔꯥꯟꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯂꯦꯁꯇꯤꯟ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯛꯄ ꯑꯁꯤꯅ ꯑꯇꯣꯞꯄ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯈꯥ ꯆꯠꯊꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯗꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤ ꯑꯗꯨꯕꯨ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯐ꯭ꯔꯥꯟꯁꯅ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯈꯤꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯄꯒꯤ ꯑꯣꯏꯕ ꯊꯣꯏꯗꯣꯛꯄ ꯄ꯭ꯂꯥꯟ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯦꯗꯤꯌꯥꯗ ꯑꯣꯄꯟꯂꯤ ꯐꯣꯡꯗꯣꯛꯄ ꯍꯧꯔꯛꯂꯤ ꯉꯁꯤꯃꯛ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯒꯤ ꯃꯦꯟꯃꯦꯗ ꯑꯣꯏꯕ ꯆꯔꯥ ꯍꯦꯟꯍꯟꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯄꯤꯗꯦꯃꯤꯛ ꯑꯃꯒꯨꯝꯅ ꯗꯤꯖꯥꯁꯇꯔ ꯑꯃꯒꯨꯝꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯟꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯌꯥꯗꯅ ꯂꯩꯔꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯥꯅ ꯊꯛꯅꯕꯒꯤꯗꯃꯛꯇ ꯑꯋꯥꯕ ꯅꯪꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯦꯗꯀꯤ ꯑꯣꯏꯕ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯑꯣꯏꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯕ ꯐꯥꯎꯕ ꯀꯤꯗꯅ ꯊꯋꯥꯏ ꯄꯥꯝꯃꯨꯗꯅ ꯌꯣꯝꯁꯤꯟꯗꯨꯅ ꯃꯥꯒꯤ ꯍꯥꯟꯕ ꯇꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯥꯛꯀꯗꯧꯔꯤ US ꯑꯃꯁꯨꯡ ꯅꯦꯇꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯁꯤꯖꯐꯥꯌꯔ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯕꯥꯛ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯎꯅꯗꯨꯅ ꯐꯝꯃꯤꯟꯅꯕꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯗꯨ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯥꯏꯔꯦꯛꯠꯂꯤ ꯔꯤꯖꯦꯛ ꯇꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ UKꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯗꯤꯂꯤꯚꯔ ꯇꯧꯕ ꯍꯧꯖꯤꯜꯂꯛꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯆꯌꯦꯠꯅꯗꯨꯅ ꯂꯥꯛꯂꯤꯕ ꯑꯥꯔꯖꯔꯕꯩꯖꯥꯟ ꯑꯃꯁꯨꯡ ꯑꯥꯔꯃꯦꯅꯤꯌꯥꯒꯤ ꯅꯀꯣꯔꯥ-ꯀꯥꯔꯥꯕꯥꯒꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯔꯁꯤꯌꯥꯒꯤ ꯃꯍꯨꯠꯇ US ꯑꯣꯏꯅ ꯃꯤꯗꯤꯌꯦꯠ ꯇꯧꯍꯟꯗꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯤ ꯁꯥꯒꯗꯧꯔꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯟꯅꯗꯕ ꯃꯤꯠꯌꯦꯡ ꯑꯅꯤ ꯌꯦꯡꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯅꯤ ꯂꯩ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯁꯤꯖꯤꯟꯅꯔꯣꯏ ꯀꯔꯤꯒꯨꯝꯕ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯂꯣꯏꯅꯃꯛ ꯃꯥꯡꯖꯒꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯡꯖꯒꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯟ ꯇꯧꯔꯤꯕꯅꯣ ꯂꯥꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯀꯟꯇ꯭ꯔꯤ ꯑꯗꯨꯕु ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯃꯥꯡꯗ ꯂꯩꯔꯤꯕꯗꯨꯅꯁꯨ ꯁꯤꯖꯤꯟꯅꯔꯛꯀꯗꯧꯕꯅꯤꯅ ꯄꯨꯂꯞ ꯑꯣꯏꯅ ꯃꯥꯡꯃꯤꯟꯅꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯃ ꯑꯅꯤꯁꯨꯕ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯛꯖꯤꯁꯇꯦꯟꯁꯤꯌꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯌꯧꯁꯤꯜꯂꯛꯂꯕ ꯑꯩꯈꯣꯏꯁꯤ ꯂꯩꯈꯤꯒꯗ꯭ꯔꯥ ꯂꯩꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯇꯅ ꯃꯥꯂꯦꯝ ꯑꯁꯤ ꯂꯩꯍꯧꯕꯒꯤꯗꯃꯛꯇ ꯀꯔꯤ ꯚꯦꯂꯨ ꯂꯩꯔꯤꯕꯒꯦ ꯃꯥꯡꯕ ꯇꯥꯔꯒꯗꯤ ꯄꯨꯟꯅ ꯃꯥꯡꯃꯤꯟꯅꯒꯅꯤ ꯈꯟꯗꯨꯅ ꯋꯦꯄꯟꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕꯗ ꯄꯥꯝꯃꯨꯔꯛꯇꯕ ꯀꯤꯔꯛꯇꯕꯒꯤ ꯑꯣꯏꯕ ꯊꯧꯅꯥꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯍꯥꯏꯕ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯕ ꯈꯟꯖꯕ ꯀꯥꯡꯕꯨ ꯑꯃ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯁꯤ UKꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯃꯈꯛꯇ ꯊꯨꯡꯗꯨꯅ ꯂꯩꯔꯦ USꯒꯤ ꯃꯥꯏꯀꯩꯗꯒꯤ UKꯗ ꯁ꯭ꯇꯦꯁꯟ ꯇꯧꯗꯨꯅ ꯊꯝꯂꯛꯂꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯑꯁꯤ B6112 ꯒ꯭ꯔꯦꯚꯤꯇꯤ ꯕꯣꯝ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯇꯦꯛꯇꯤꯀꯦꯜ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁ ꯑꯃꯈꯛꯅꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯦꯛꯇꯤꯀꯦꯜ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯄꯥꯡꯒꯜ ꯈꯔ ꯁꯣꯟꯕ ꯈꯔ ꯄꯤꯛꯄ ꯄꯥꯔꯇꯤꯀꯨꯂꯔ ꯑꯣꯏꯕ ꯇꯥꯔꯒꯦꯠ ꯑꯃꯈꯛꯇ ꯌꯦꯛꯅꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯅꯠꯇ꯭ꯔꯒꯅ ꯃꯤꯂꯤꯇꯔꯤ ꯌꯨꯅꯤꯠꯇ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯆꯞ ꯆꯥꯅ ꯍꯤꯠ ꯇꯧꯍꯟꯕꯗ ꯁꯤꯖꯤꯟꯅꯕ ꯈꯨꯠꯂꯥꯏꯅꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨ ꯑꯣꯏꯕ ꯗꯦꯚꯂꯞ ꯇꯧꯔꯛꯄꯒꯤ ꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯂꯥꯟꯐꯝ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯚꯦꯠ ꯇꯧꯔꯛꯇꯨꯅ ꯌꯥꯝꯅ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯈꯛꯇꯃꯛ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯁꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯃꯤꯆꯝ प्रजाꯁꯤꯡꯗꯤ ꯁꯣꯛꯍꯟꯗꯅ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯗꯨꯅ ꯍꯤꯠ ꯇꯧꯈ꯭ꯔꯕ ꯃꯐꯝ ꯑꯗꯨ ꯔꯦꯗꯤꯌꯦꯁꯟꯅ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯕꯅꯤꯅ ꯏꯟቬꯗꯤꯡ ꯐꯣꯔꯁ ꯑꯣꯏꯔꯤꯕ ꯑꯇꯣꯞꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯌꯥꯗꯕꯗꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯕꯐꯔ ꯖꯣꯟ ꯑꯃ ꯑꯣꯏꯅ ꯀ꯭रिꯌꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯈꯨꯠꯂꯥꯏꯅꯤ ꯀꯔꯤꯒꯤꯗꯃꯛꯇ USAꯅ ꯃꯁꯤꯒꯨꯝꯂꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ UK ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯃꯨꯛ ꯁ꯭ꯇꯦꯁꯟ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯑꯣꯏꯕ ꯋꯥꯍꯪꯅꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ
ꯔꯁꯤꯌꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯆꯞ ꯆꯥꯅ ꯌꯨꯔꯣꯞꯇ ꯃꯍꯥꯛꯀꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯀꯟꯇ꯭ꯔꯤ ꯕꯦꯂꯥꯔꯨꯁ ꯍꯥꯏꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯅꯣꯔꯗꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯝ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯔꯁꯤꯌꯟ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟ ꯏꯟꯚꯦꯗ ꯇꯧꯈꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯃꯃꯥꯡꯒꯤ ꯆꯍꯤ 2024ꯗ ꯁ꯭ꯇꯦꯁꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕꯅꯤ ꯍꯥꯏꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯄꯨꯕ ꯉꯝꯕ ꯏꯁꯀꯦꯟꯗꯔ ꯃꯤꯁꯥꯏꯜ ꯑꯁꯤꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯌꯦꯡꯗꯨꯅ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯑꯦꯛꯁꯄꯥꯟꯁꯟ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟ ꯈꯛꯇ ꯅꯠꯇꯅ ꯐꯤꯟꯂꯦꯟꯅ ꯁ꯭ꯋꯤꯗꯦꯟꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯁꯨ ꯅꯦꯇꯣ ꯌꯥꯎꯁꯤꯜꯂꯛꯄ ꯀꯌꯥꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯕꯦꯂꯥꯔꯨꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯁꯤ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯅ ꯌꯨꯔꯣꯞꯇ ꯅꯛꯁꯤꯟꯗꯨꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯆꯧ ꯑꯆꯧꯕꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯪꯁꯤꯟꯗꯨꯅ ꯊꯝꯂꯛꯂꯤꯕ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯅꯤ ꯍꯥꯏꯗꯨꯅ UKꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯁꯤꯁꯨ ꯊꯝꯖꯤꯜꯂꯛꯂꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ USAꯅ UK ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯤ ꯔꯁꯤꯌꯥꯗꯒꯤꯁꯨ ꯂꯥꯞꯊꯣꯛꯏ ꯌꯨꯀ꯭ꯔꯦꯟꯗꯒꯤꯁꯨ ꯂꯥꯞꯊꯣꯛꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯁꯤ ꯁ꯭ꯇꯦꯁꯟ ꯇꯧꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯟꯐꯝ ꯑꯃ ꯁꯣꯛꯅꯕ ꯃꯇꯝꯗ ꯀꯟꯇ꯭ꯔꯤ ꯑꯃꯕꯨ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯀꯣꯏꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯕꯒꯤ ꯑꯣꯏꯕ ꯀꯦꯄꯦꯕꯤꯂꯤꯇꯤꯁ ꯂꯩꯕ ꯍꯥꯏꯕꯁꯤ ꯂꯥꯟꯐꯝ ꯑꯃꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯈꯛꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯆꯥꯎꯊꯣꯔꯛꯄ ꯇꯥꯔꯒꯗꯤ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯌꯥꯔꯤꯕ ꯃꯈꯩ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯊꯝꯍꯧꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯀꯔꯝꯕ ꯃꯥꯏꯀꯩꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯑꯃꯍꯦꯛꯇꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨꯕꯨ ꯏꯟꯇꯔꯁꯦꯞ ꯇꯧꯕ ꯉꯝꯍꯧꯗꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯆꯥꯟꯁ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯅꯦꯇꯣ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯕꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯔꯁꯤꯌꯥꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯃꯥꯏꯊꯤꯅꯕꯒꯤꯗꯃꯛꯇ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯕ ꯇꯥꯔꯒꯁꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯁꯤꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛ ꯂꯩꯉꯥꯛ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯖꯦꯂꯦꯟꯁꯀꯤꯒꯤ ꯑꯣꯏꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯔꯞꯁꯟꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯆꯥꯔꯖ ꯑꯗꯨꯕꯨ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯑꯗꯨ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯟꯒꯤ ꯅꯃꯥꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ ꯂꯥꯛꯄ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯡꯉꯥꯏꯔꯒ प्रजा ꯃꯤꯌꯥꯝꯁꯤꯡꯅ ꯋꯥꯔꯤꯕ ꯑꯁꯤ ꯄꯥꯝꯗ꯭ꯔꯦ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯍꯟꯕꯤꯔꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯅ ꯀꯟꯈꯠꯂꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤꯗꯃꯛꯇ ꯄꯥꯡꯂꯛꯄ ꯃꯇꯦꯡꯁꯤꯡꯁꯨ ꯃꯇꯝ ꯑꯃꯗ ꯂꯥꯛꯂꯝꯕ ꯑꯗꯨꯗꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯊꯧ ꯇꯥꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯄꯤꯕ ꯉꯝꯂꯛꯇꯕꯗꯒꯤ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯄ꯭ꯔꯦꯁꯔ ꯀꯌꯥꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄꯁꯤꯅ ꯃꯔꯝꯅꯅꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯖꯐꯥꯌꯔ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯄꯨꯁ ꯇꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕ ꯑꯅꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯁꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯏꯟꯚꯥꯏꯠ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯟꯂꯤ ꯔꯤꯖꯦꯛ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯏꯁꯤꯟꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ꯫ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯑꯁꯤ ꯀꯅꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯉꯝꯗꯦ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯑꯁꯤꯗꯕꯨ ꯌꯦꯡꯅꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ꯫ ꯔꯁꯤꯌꯥꯒꯤ ꯍꯦꯛ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯣꯏꯔꯤꯕ ꯀꯣꯀꯁꯁ ꯔꯤꯖꯟ ꯑꯁꯤꯗ USAꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯂꯨꯑꯦꯟꯁ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ꯫ ꯑꯖꯔꯕꯥꯏꯖꯥꯟ ꯑꯃꯁꯨꯡ ꯑꯥꯔꯃꯦꯅꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯂꯥꯟꯐꯝ ꯑꯃꯗ ꯑꯗꯨꯃꯛ ꯁꯣꯛꯅꯗꯨꯅ ꯂꯥꯛꯂꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯥꯟ ꯁꯣꯛꯅꯕ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯇꯨꯅ ꯃꯇꯝ ꯈꯔ ꯇꯨꯃꯤꯟ ꯂꯩꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯂꯥꯟ ꯁꯣꯛꯅꯕ ꯃꯁꯤꯒꯤ ꯁꯔꯀꯜ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯕ ꯅꯥꯏꯗꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯣꯀꯣꯔꯅꯣ ꯀꯥꯔꯥꯕꯥꯈ ꯍꯥꯏꯔꯤꯕ ꯂꯝ ꯃꯆꯦꯠ ꯑꯁꯤ ꯃꯨꯟꯅꯕꯒꯤꯗꯃꯛꯇ ꯁꯣꯛꯅꯔꯤꯕ ꯑꯖꯔꯕꯥꯏꯖꯥꯟ ꯑꯃꯁꯨꯡ ꯑꯥꯔꯃꯦꯅꯤꯌꯥꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯆꯠꯀꯗꯕ ꯄꯔꯃꯦꯅꯦꯟꯠ ꯁꯣꯂꯨꯁꯟ ꯑꯣꯏꯕ ꯌꯥꯕ ꯃꯑꯣꯡ ꯑꯃꯗ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯛꯂꯤꯕꯁꯤ ꯑꯥꯔꯃꯦꯅꯤꯌꯥ ꯑꯃꯁꯨꯡ ꯑꯖꯔꯕꯥꯏꯖꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯒꯤ ꯊꯣꯔꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯔꯦ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯄꯨ ꯃꯤꯗꯤꯌꯦꯠ ꯇꯧꯗꯨꯅ ꯑꯅꯤꯁꯤꯕꯨ ꯌꯥꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯑꯃ ꯆꯠꯊꯕ ꯃꯇꯝꯗ ꯔꯁꯤꯌꯥ ꯈꯛꯇꯅ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯒ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤꯅ ꯔꯁꯤꯌꯥꯕꯨ ꯌꯥꯝꯅ ꯊꯥꯖꯕ ꯅꯠꯇ꯭ꯔꯒꯅ ꯀꯤꯕ ꯃꯈꯣꯏꯒꯤ ꯏꯟꯐ꯭ꯂꯨꯑꯦꯟꯁꯇ ꯆꯠꯄ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯟꯗꯛ ꯅꯧꯍꯧꯅꯅ ꯄꯔꯃꯦꯅꯦꯟꯠ ꯄꯤꯁ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯄꯤꯁ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯔꯁꯤꯌꯥꯗꯤ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯔꯁꯤꯌꯥꯒꯤ ꯃꯍꯨꯠꯇ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡ ꯑꯃꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥꯅ ꯑꯣꯏꯅ ꯃꯦꯗꯤꯌꯦꯠ ꯇꯧꯗꯨꯅ ꯅꯥꯀꯜ ꯑꯅꯤ ꯑꯁꯤꯕꯨ ꯌꯥꯅꯕ ꯄꯣꯔꯍꯟꯒꯗꯧꯔꯤ꯫
ꯃꯇꯝ ꯀꯨꯏꯗꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯄꯨꯇꯤꯟꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯇ꯭ꯔꯝꯞꯅ ꯑꯣꯏꯅ ꯂꯧꯁꯤꯟꯈꯤꯕ ꯑꯁꯤꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯠꯌꯦꯡ ꯆꯪꯂꯤꯉꯩꯗ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯉꯝꯍꯧꯗꯕꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯌꯨꯑꯦꯁꯇ ꯑꯣꯏꯅ ꯅꯛꯁꯤꯟꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯁꯤꯌꯥꯒꯤ ꯃꯥꯡꯖꯕ ꯑꯃꯗꯤ ꯑꯣꯏꯒꯗꯧꯔꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥꯅ ꯈꯔ ꯗꯣꯃꯤꯅꯦꯠ ꯇꯧꯅ ꯂꯩꯖꯕ ꯇꯥꯔꯒꯁꯨ ꯂꯥꯟꯐꯝ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯥꯡꯖꯕ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯤ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯏꯁꯋꯥꯔꯗ ꯑꯦꯛꯁꯄꯥꯟꯁꯟ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯗ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯟ ꯁꯣꯛꯅꯔꯤꯉꯩꯗ ꯐꯤꯟꯂꯦꯟ ꯁ꯭ꯋꯤꯗꯦꯟꯅꯆꯤꯡꯕꯁꯨ ꯌꯥꯎꯁꯤꯟꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯍꯥꯛꯀꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇ ꯆꯠꯂꯝꯂꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯁꯨ ꯌꯨꯑꯦꯁ ꯌꯧꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯅꯤ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯦꯂꯦꯁꯇꯤꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯥꯏꯔꯤ ꯐ꯭ꯔꯥꯟꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯁꯥꯏꯕꯔ ꯑꯦꯇꯦꯛ ꯑꯃ ꯆꯠꯊꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯁꯥꯏꯕꯔ ꯑꯦꯇꯦꯛ ꯑꯗꯨꯗ ꯐ꯭ꯔꯥꯟꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯁꯕꯃꯦꯔꯤꯟꯁꯤꯡꯒꯤ ꯑꯣꯏꯕ ꯁꯣꯔꯁ ꯀꯣꯗꯁꯤꯡ ꯂꯤꯛ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯣꯔꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯤꯜꯗ ꯃꯥꯔꯁꯦꯜꯅ ꯂꯥꯎꯊꯣꯛꯆꯈꯤꯕ ꯄꯥꯀꯤꯁꯇꯥꯅꯤ ꯖꯦꯅꯔꯦꯜ ꯆꯩꯅꯥꯒꯤꯗꯃꯛꯇ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯩꯁꯥ ꯊꯥꯗꯗꯨꯅ ꯁꯥꯔꯤꯕ ꯁꯤꯄꯦꯛ ꯑꯁꯤ ꯌꯦꯡꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯋꯥꯐꯝꯁꯤꯡ ꯊꯝꯂꯛꯈ꯭ꯔꯦ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯐꯤꯐ ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯖꯦꯠ ꯂꯩꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯐ꯭ꯔꯥꯟꯁꯇ ꯑꯣꯔꯗꯔ ꯇꯧꯔꯝꯕ ꯔꯥꯐꯥꯜ ꯖꯦꯠꯀꯤ ꯑꯣꯏꯕ ꯃꯁꯤꯡ ꯑꯁꯤ ꯀꯛꯊꯗꯨꯅ ꯍꯥꯟꯅ ꯍꯥꯏꯈꯤꯕ ꯅꯝꯕꯔ ꯑꯗꯨꯗꯒꯤ ꯃꯁꯤꯡ ꯍꯟꯊꯅ ꯐ꯭ꯔꯥꯟꯁꯀꯤ ꯔꯥꯐꯥꯜ ꯖꯦꯠ ꯂꯧꯒꯗꯧꯔꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯟꯗꯛꯀꯤ ꯆꯌꯣꯜ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟ ꯈꯔꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯍꯟꯗꯛꯀꯤ ꯆꯌꯣꯜ ꯑꯁꯤ ꯐ꯭ꯔꯥꯟꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯃꯔꯨꯑꯣꯏꯅ ꯐ꯭ꯔꯥꯟꯁꯀꯤ ꯂꯩꯔꯤꯕ ꯗꯤꯐꯦꯟꯁ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯑꯣꯏꯕ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯕ ꯆꯌꯣꯜ ꯑꯃꯈꯛ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯐ꯭ꯔꯥꯟꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯕ ꯀꯝꯄꯅꯤ ꯑꯃꯈꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯁꯥꯏꯕꯔ ꯑꯦꯇꯦꯛ ꯑꯃꯈꯛ ꯂꯥꯛꯈ꯭ꯔꯦ ꯆꯠꯊꯔꯛꯈꯤꯕ ꯁꯥꯏꯕꯔ ꯑꯦꯇꯦꯛ ꯑꯁꯤꯗ ꯐ꯭ꯔꯥꯟꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏꯁꯤꯡ ꯃꯔꯨꯑꯣꯏꯅ ꯁꯕꯃꯦꯔꯤꯟꯒꯤ ꯑꯣꯏꯕ ꯁꯣꯔꯁ ꯀꯣꯗꯁꯤꯡ ꯐꯥꯎꯕ ꯂꯤꯛ ꯑꯣꯏꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯃꯗ DCNS ꯍꯥꯏꯅ ꯈꯪꯅꯔꯝꯕ ꯑꯗꯨꯒ ꯉꯁꯤꯅ ꯅꯦꯚꯦꯜ ꯒ꯭ꯔꯨꯞ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯐ꯭ꯔꯦꯟꯁ ꯀꯝꯄꯅꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯔꯛꯂꯤꯕ ꯑꯁꯤ 17th ꯁꯦꯟꯆꯨꯔꯤꯒꯤ ꯑꯣꯏꯕ ꯃꯇꯝꯗꯒꯤ ꯁꯥꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯦꯚꯦꯜ ꯒ꯭ꯔꯨꯞ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯃꯊꯧ ꯑꯁꯤ ꯖꯍꯥꯖ ꯅꯠꯇ꯭ꯔꯒꯅ ꯁꯕꯃꯦꯔꯤꯟꯁꯤꯡ ꯑꯁꯤ ꯁꯥꯕ ꯃꯁꯤꯗ ꯈꯨꯠꯂꯥꯏꯁꯤꯡ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯇꯧꯕ ꯑꯃꯁꯨꯡ ꯌꯥꯔꯛꯇꯕ ꯃꯇꯝꯗ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟꯒꯤ ꯑꯣꯏꯕ ꯃꯦꯟꯇꯦꯅꯦꯟꯁꯀꯤ ꯑꯣꯏꯕ ꯊꯕꯛ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯀꯣꯚꯔ ꯇꯧꯅꯔꯛꯂꯤꯕ ꯁꯥꯏꯕꯔ ꯑꯦꯇꯦꯛ ꯑꯗꯨꯗ ꯗꯦꯇꯥꯁꯤꯡ ꯂꯤꯛ ꯑꯣꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯔꯛꯈ꯭ರೆ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤ ꯃꯔꯨꯑꯣꯏꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯂꯤꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤꯕ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯐ꯭ꯔꯥꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯕ ꯁ꯭ꯀꯣꯔꯄꯤꯟ ꯀ꯭ꯂꯥꯁ ꯁꯕꯃꯦꯔꯤꯟ ꯍꯥꯏꯔꯤꯕ ꯁꯕꯃꯦꯔꯤꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯗꯨꯃꯛ ꯄꯥꯝꯅꯕ ꯁꯕꯃꯦꯔꯤꯟ ꯑꯃꯈꯛꯅꯤ ꯃꯔꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯁꯤꯒꯤ ꯑꯣꯏꯕ ꯁꯕꯃꯦꯔꯤꯟ ꯑꯁꯤ ꯐ꯭ꯔꯥꯟꯁꯇꯒꯤ ꯂꯧꯗꯨꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯅꯤ ꯑꯃꯒꯁꯨ ꯍꯧꯖꯤꯛ ꯑꯣꯔꯗꯔ ꯇꯧꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯅꯤꯁꯨꯕꯗꯨꯅ ꯕꯥꯔꯥꯀꯨꯗꯥ ꯀ꯭ꯂꯥꯁ ꯁꯕꯃꯦꯔꯤꯟ ꯍꯥꯏꯔꯤꯕ ꯑꯁꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯦꯇꯦꯛ ꯁꯕꯃꯦꯔꯤꯟꯅꯤ ꯃꯁꯤꯁꯨ ꯂꯤꯛ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤ ꯑꯍꯨꯝꯁꯨꯕꯗ ꯂꯤꯌꯦꯇ꯭ꯔꯨꯝꯄ꯭ꯂꯥꯟ ꯀ꯭ꯂꯥꯁ ꯁꯕꯃꯦꯔꯤꯟ ꯍꯥꯏꯔꯤꯕ ꯑꯁꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯁꯕꯃꯦꯔꯤꯟꯅꯤ ꯃꯁꯤꯁꯨ ꯂꯤꯛ ꯑꯣꯏꯔꯝꯕꯒꯤ ꯆꯥꯟꯁ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯁꯕꯃꯦꯔꯤꯟ ꯈꯛꯇ ꯅꯠꯇꯅ ꯆꯠꯊꯔꯛꯈꯤꯕ ꯁꯥꯏꯕꯔ ꯑꯦꯇꯦꯛ ꯑꯗꯨꯗ ꯀꯤꯃꯣꯟ ꯀ꯭ꯂꯥꯁꯀꯤ ꯑꯣꯏꯕ ꯐ꯭ꯔꯤꯒꯦꯠꯁꯤꯡꯒꯤ ꯑꯣꯏꯕ ꯗꯦꯇꯥꯁꯨ ꯂꯤꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯊꯝꯂꯤ ꯁꯥꯏꯕꯔ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯍꯦꯀꯔ ꯒ꯭ꯔꯨꯞ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐ꯭ꯔꯥꯟꯁꯀꯤ ꯅꯦꯚꯦꯜ ꯒ꯭ꯔꯨꯞ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯁꯣꯔꯁ ꯀꯣꯗ ꯐꯥꯎꯕ ꯌꯥꯎꯅ ꯁꯦꯟꯁꯤꯇꯤꯚ ꯗꯦꯇꯥꯀꯌꯥ ꯑꯃꯒꯤ ꯑꯣꯏꯕ 1 ꯇꯦꯔꯥꯕꯥꯏꯠ 1 TBꯒꯤ ꯑꯣꯏꯕ ꯗꯦꯇꯥꯁꯤꯡ ꯃꯈꯣꯏꯗ ꯂꯩꯔꯦ 72 ꯑꯋꯥꯔꯁꯀꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤꯕ ꯗꯤꯃꯥꯟ ꯑꯗꯨ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯁꯤ ꯄꯥꯕ꯭ꯂꯤꯀꯦꯂꯤ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ ꯍꯦꯀꯔ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤꯕ ꯐ꯭ꯔꯦꯟꯁ ꯂꯩꯉꯥꯛꯇ ꯊꯝꯂꯛꯂꯤꯕ ꯗꯤꯃꯥꯟ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯀꯔꯤ ꯀꯔꯝꯕ ꯗꯤꯃꯥꯟꯁꯤꯡ ꯊꯝꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯐ꯭ꯔꯦꯟꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯥꯕ꯭ꯂꯤꯀꯦꯂꯤ ꯐꯣꯡꯗꯣꯛꯄ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯇ꯭ꯔꯦ ꯍꯦꯀꯔ ꯒ꯭ꯔꯨꯞ ꯑꯦꯇꯦꯀꯔꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯁꯕꯃꯦꯔꯤꯟ ꯅꯠꯇ꯭ꯔꯒꯅ ꯐ꯭रिꯒꯦꯠꯁꯤꯡ ꯑꯁꯤꯒꯤ ꯕ꯭ꯔꯦꯟꯅꯤ ꯍꯥꯏꯅꯔꯤꯕ ꯀꯣꯝꯕꯦꯠ ꯃꯦꯅꯦꯖꯃꯦꯟꯠ ꯁꯤꯁꯇꯦꯝ CMS ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯣꯔꯁ ꯀꯣꯗ ꯂꯩꯕꯗ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯦꯠꯋꯥꯔꯛꯀꯤ ꯑꯣꯏꯕ ꯗꯤꯇꯦꯜ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯗ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨ ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯄꯥꯕ꯭ꯂꯤꯀꯦꯂꯤ ꯐ꯭ꯔꯤꯗ ꯄꯤꯊꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯔꯅꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯉꯁꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯏꯇꯔ ꯖꯦꯠ ꯑꯣꯏꯒꯦꯔꯥ ꯁꯕꯃꯦꯔꯤꯟ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯐ꯭रिꯒꯦꯠꯅꯆꯤꯡꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ
ꯑꯅꯧꯕ ꯃꯣꯗꯔꯟ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯣꯏꯕ ꯂꯥꯟꯗ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯣꯔꯁ ꯀꯣꯗ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯤ ꯃꯔꯝ ꯑꯗꯨꯅꯕꯨ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐ꯭ꯔꯥꯟꯁꯀꯤ ꯔꯥꯐꯥꯏꯜ ꯖꯦꯠꯀꯤ ꯑꯣꯏꯕ ꯁꯣꯔꯁ ꯀꯣꯗ ꯄꯤꯕꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯔꯤꯀ꯭ꯋꯦꯁ ꯇꯧꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯂꯩꯗꯨꯅ ꯂꯥꯛꯂꯤꯕ ꯐ꯭ꯔꯥꯟꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯁꯣꯔꯁ ꯀꯣꯗ ꯄꯤꯕꯤꯔꯛꯈꯤꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄꯦꯟꯅꯗꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯔꯁ ꯀꯣꯗ ꯄꯤꯕꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯄꯥꯀꯤꯁꯇꯥꯟꯒ ꯁꯣꯛꯅꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯥꯐꯥꯏꯜ ꯖꯦꯠ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯄꯥꯝꯖꯕ ꯃꯑꯣꯡ ꯈꯔꯗ ꯁꯦꯝꯗꯣꯛꯇꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯍꯥꯞꯆꯤꯟꯗꯨꯅ ꯃꯗꯨꯕꯨ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯁꯣꯔꯁ ꯀꯣꯗ ꯑꯁꯤꯕꯨ ꯌꯥꯎꯗꯕ ꯇꯥꯔꯒꯗꯤ ꯐꯥꯏꯇꯔ ꯖꯦꯠ ꯑꯗꯨꯗ ꯑꯅꯧꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯏꯟꯇꯤꯒ꯭ꯔꯦꯠ ꯇꯧꯕ ꯑꯁꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯔꯕ ꯐꯥꯎꯕꯗ ꯐ꯭ꯔꯥꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯔꯁ ꯀꯣꯗ ꯄꯤꯌꯣ ꯌꯥꯔꯛꯈꯤꯗꯕ ꯑꯗꯨꯗ ꯁꯣꯔꯁ ꯀꯣꯗ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈꯨꯠꯂꯥꯏ ꯑꯗꯨꯒꯤꯗꯃꯛꯇ ꯃꯔꯨꯑꯣꯏ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯆꯠꯊꯔꯛꯈꯤꯕ ꯁꯥꯏꯕꯔ ꯑꯦꯇꯦꯛ ꯑꯁꯤꯗ ꯃꯁꯤꯒꯨꯝꯂꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯗꯇꯥꯁꯤꯡ ꯑꯁꯤꯅ ꯂꯤꯛ ꯑꯣꯏꯔꯤꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯛꯁꯄꯔꯠ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯐ꯭ꯔꯥꯟꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯌꯥꯝꯕ ꯁ꯭ꯇꯦꯛ ꯍꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯀꯝꯄꯅꯤ ꯐ꯭ꯔꯥꯟꯁꯀꯤ ꯑꯣꯏꯕ ꯗꯤꯐꯦꯟꯁ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯔꯤꯕ ꯀꯝꯄꯅꯤ ꯑꯃꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯆꯠꯊꯔꯛꯂꯤꯕ ꯁꯥꯏꯕꯔ ꯑꯦꯇꯦꯛ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯍꯦꯀꯔ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯕ ꯅꯠꯇꯦ ꯃꯁꯤ ꯁ꯭ꯇꯦꯠꯅ ꯔꯟ ꯇꯧꯕ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯨꯜꯂꯤ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯔꯤꯁꯣꯔꯁ ꯑꯃꯠꯇ ꯋꯥꯠꯍꯟꯗꯅ ꯅꯤꯡꯊꯤꯖꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯑꯣꯏꯅ ꯊꯝꯂꯤꯕ ꯁꯥꯏꯕꯔ ꯀ꯭ꯔꯤꯎꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯍꯧꯖꯤꯛꯁꯤ ꯐ꯭ꯔꯥꯟꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯤꯕ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯄꯦꯂꯦꯁꯇꯤꯟꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯃꯔꯛ ꯑꯁꯤꯗ ꯄꯦꯂꯦꯁꯇꯤꯟ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯐ꯭ꯔꯥꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯏꯕꯔ ꯑꯦꯇꯦꯛ ꯑꯁꯤ ꯆꯠꯊꯔꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤ ꯁꯥꯏꯕꯔ ꯑꯦꯇꯦꯛꯀꯤ ꯑꯣꯏꯕ ꯃꯔꯝ ꯑꯁꯤꯗ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕꯒꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯂꯣꯏꯅꯃꯛ ꯈꯪꯅꯔꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯌꯥꯎꯕ ꯌꯥꯎꯗꯕ ꯌꯨ.ꯑꯦꯁ.ꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯔꯝꯁꯤ ꯐ꯭ꯔꯥꯟꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯌꯨ.ꯑꯦꯁ.ꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯀꯝꯄꯤꯇꯤꯇꯔ ꯑꯃꯈꯛꯅꯤ ꯃꯃꯥꯡꯗ ꯑꯀꯁ ꯍꯥꯏꯕ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯌꯨ.ꯀꯦ ꯑꯃꯁꯨꯡ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯃꯤꯂꯤꯇꯔꯤ ꯑꯦꯂꯥꯏꯟꯁ ꯑꯃ ꯐꯣꯝ ꯇꯧꯈꯤꯕ ꯃꯇꯝꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯐ꯭ꯔꯥꯟꯁꯇꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯕꯃꯦꯔꯤꯟ ꯑꯃ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯌꯨ.ꯀꯦ ꯑꯃꯁꯨꯡ ꯌꯨ.ꯑꯦꯁ.ꯇꯒꯤ ꯑꯣꯏꯅ ꯂꯧꯈꯤꯕꯒꯤ ꯑꯣꯏꯕ ꯐ꯭ꯔꯥꯟꯁꯇ ꯌꯥꯝꯅ ꯆꯥꯎꯕ ꯏꯀꯥꯏꯕ ꯅꯪꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯂꯩꯈꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯐ꯭ꯔꯥꯟꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯗꯤꯐꯦꯟꯁ ꯏꯟꯗꯁꯇ꯭ꯔꯤ ꯑꯁꯤ ꯑꯗꯨꯃꯛ ꯆꯥꯎꯈꯠꯄꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯁꯤ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯅ ꯑꯗꯨꯃꯛ ꯄꯥꯝꯅꯕꯅ ꯈꯨꯠꯂꯥꯏꯇꯕꯨ ꯌꯣꯟꯅꯕ ꯍꯣꯠꯅꯕꯗ ꯂꯥꯟꯐꯝ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯤꯕ ꯌꯨ.ꯑꯦꯁ.ꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯀꯝꯄꯤꯇꯤꯇꯔ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤꯕꯅꯤ ꯑꯀꯁꯀꯤ ꯑꯣꯏꯕ ꯗꯤꯜ ꯑꯗꯨ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯐ꯭ꯔꯥꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨ.ꯑꯦꯁ.ꯑꯦꯕꯨ ꯆꯦꯂꯦꯟꯖ ꯇꯧꯗꯨꯅ ꯗꯤꯐꯦꯟꯁꯀꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯐ꯭ꯔꯥꯟꯁꯅ ꯍꯦꯟꯅ ꯌꯨ.ꯑꯦꯁ.ꯑꯦꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯑꯍꯣꯡꯕ ꯃꯃꯜꯗ ꯊꯥꯗꯣꯛꯄ ꯑꯃꯁꯨꯡ ꯌꯨ.ꯑꯦꯁꯅ ꯗꯤꯜ ꯇꯧꯕ ꯃꯐꯝꯁꯤꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯌꯣꯟꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯑꯦꯒ꯭ꯔꯦꯁꯤꯞ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯁꯨ ꯑꯗꯨꯃꯛ ꯎꯔꯛꯂꯤꯕꯅꯤ ꯃꯁꯤꯒꯨꯝꯂꯕ ꯃꯔꯝ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯍꯟꯗꯛ ꯐ꯭ꯔꯥꯟꯁꯇ ꯆꯠꯊꯔꯛꯂꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯁꯥꯏꯕꯔ ꯑꯦꯇꯦꯛ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯔꯤ ꯌꯨ.ꯑꯦꯁ ꯌꯥꯎꯕ ꯌꯥꯎꯗꯕ ꯌꯨ.ꯑꯦꯁꯇꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯁꯨꯅꯤ ꯃꯊꯪꯗꯅ ꯐ꯭ꯔꯥꯟꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯤꯐꯦꯟꯁ ꯏꯟꯗꯁꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯇꯕ ꯁꯦꯠꯕꯦꯛ ꯑꯃꯒ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐ꯭ꯔꯥꯟꯁꯇꯒꯤ ꯔꯥꯐꯥꯏꯜ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤ 113 ꯂꯧꯅꯕꯒꯤꯗꯃꯛꯇ ꯉꯥꯡꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯍꯧꯖꯤꯛ 113 ꯂꯧꯕꯒꯤ ꯃꯍꯨꯠꯇ 70 ꯈꯛꯇꯃꯛ ꯂꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤ ꯐ꯭ꯔꯥꯟꯁꯅ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯕ ꯔꯥꯐꯥꯏꯜ ꯍꯥꯏꯔꯤꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯣꯡꯂꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗ 5th ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯖꯦꯠꯀꯤ ꯑꯣꯏꯕ ꯃꯊꯧ ꯇꯥꯔꯛꯄꯁꯤꯡ ꯑꯁꯤ ꯀꯌా ꯑꯃ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯌꯦꯛꯅꯕꯅꯤ ꯍꯥꯏꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯑꯁꯤ ꯐꯥꯎꯕ 5th ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯖꯦꯠ ꯐꯪꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯂꯥꯛꯄ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯡꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛꯇ ꯃꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯖꯤꯅꯁꯂꯤ 5th ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤ ꯗꯦꯕꯂꯞ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯕ ꯑꯗꯨ ꯃꯇꯝꯒꯤ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯌꯦꯡꯗꯨꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯑꯦꯛꯋꯥꯌꯔ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯑꯅꯧꯕ 5th ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐꯁꯤꯡ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ ꯂꯧꯒꯗꯕ ꯂꯩꯔꯕꯅꯤꯅ ꯍꯥꯟꯅ ꯂꯩꯔꯤꯕ 4th ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐꯁꯤꯡ ꯑꯁꯤꯗ ꯃꯁꯤꯡ ꯍꯦꯟꯅ ꯌꯥꯝꯍꯟꯕꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯑꯗꯨ ꯍꯟꯊꯔꯛꯄꯗꯒꯤꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ 5th ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯂꯧꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯂꯤꯕ ꯑꯁꯤ ꯌꯨ.ꯑꯦꯁ ꯃꯦꯗ F-35 ꯑꯗꯨꯒ ꯔꯁꯤꯌꯥꯟ ꯃꯦꯗ Su-57 ꯍꯥꯏꯔꯤꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯅꯤ ꯑꯁꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯐ꯭ꯔꯥꯟꯁꯅ ꯁꯥꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯕꯅꯤ
ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯟꯗꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯂꯤꯇꯔꯤ ꯖꯦꯅꯔꯦꯜ ꯑꯁꯤꯝ ꯃꯨꯅꯤꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯐꯤꯜꯗ ꯃꯥꯔꯁꯦꯜꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯆꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯑꯦꯁꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯆꯥꯏꯅꯥꯗ ꯆꯠꯇꯨꯅ ꯆꯥꯏꯅꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯄꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯋꯦꯜꯀꯝ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯊꯥꯗꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯗ ꯗꯦꯚꯂꯞ ꯇꯧꯔꯛꯂꯤꯕ ꯆꯥꯏꯅꯥ ꯄꯥꯀꯤꯁꯇꯥꯟ ꯏꯀꯣꯅꯣꯃꯤꯛ ꯀꯣꯔꯤꯗꯣꯔ ꯁꯤꯄꯦꯛ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯀꯤ ꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯣꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯒꯤ ꯁꯤꯄꯦꯛꯀꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃ ꯁꯃꯨꯗ꯭ꯔ ꯐꯥꯎꯗꯣꯛꯂꯝꯗꯥꯏꯗ ꯇꯥꯔꯤꯕ ꯕꯂꯣꯆꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯔꯤꯖꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯕꯂꯣꯆ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯈꯠꯂꯛꯇꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯟ ꯍꯧꯔꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯑꯁꯤ ꯆꯥꯏꯅꯥꯅ ꯅꯧꯅ ꯁꯥꯔꯛꯂꯤꯕ ꯁꯤꯄꯦꯛꯀꯤ ꯑꯣꯏꯕ ꯁꯇ꯭ꯔꯛꯆꯔꯁꯤꯡ ꯑꯁꯤꯕꯨ ꯇꯥꯔꯒꯦꯠ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥ ꯑꯃ ꯐꯥꯎꯅꯕꯒꯤꯗꯃꯛꯇ ꯌꯥꯜꯂꯛꯄ ꯂꯝꯕꯤꯁꯤꯡ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯊꯨꯒꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯥꯔꯛꯂꯤꯕ ꯍꯥꯏꯋꯦ ꯑꯗꯨꯁꯨ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯑꯦꯁ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯄꯗꯒꯤ ꯃꯥꯏ ꯄꯥꯛꯅ ꯃꯈꯥ ꯆꯠꯊꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯍꯟꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯕ ꯂꯝꯕꯤ ꯑꯃꯈꯛ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯥꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯖꯐꯥꯌꯔ ꯄꯥꯝꯂꯦ ꯍꯥꯏꯗꯨꯅ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯥꯏꯂꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤ ꯑꯣꯏꯕ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯔꯛꯄꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯣꯔꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯎꯕ ꯐꯪꯂꯤ꯫ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯃꯦꯗꯤꯌꯦꯠ ꯇꯧꯕꯤꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯖꯐꯥꯌꯔ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯥꯏꯖꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯁꯤ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯄꯋꯥꯔꯗ ꯈꯦꯠꯅꯕ ꯑꯁꯤꯅꯤ꯫ ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯌꯨꯝꯊꯪꯅꯔꯤꯕ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯋꯥꯍꯧꯗꯒꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯩꯔꯕꯒꯦ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯌꯨꯑꯦꯁꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯤꯕ ꯂꯥꯂꯣꯡ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯊꯥꯏꯂꯦꯟꯒꯤ ꯁꯥꯏꯠꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯃꯦꯖꯁꯤꯡ, ꯃꯤ ꯁꯤꯕ ꯑꯃꯁꯨꯡ ꯑꯁꯣꯛ ꯑꯄꯟ, ꯃꯤ ꯗꯤꯁꯄ꯭ꯂꯦꯁ ꯇꯧꯕꯒꯤ ꯆꯥꯡ ꯍꯦꯟꯖꯕ ꯇꯥꯔꯒꯁꯨ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯗ ꯑꯃꯁꯨꯡ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯑꯦꯁꯤꯌꯥꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯍꯥꯏꯖꯗꯨꯅ ꯁꯤꯖꯐꯥꯌꯔ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯄꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯁꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯄꯋꯥꯔ ꯑꯁꯤꯗ ꯈꯦꯠꯅꯕ ꯑꯁꯤꯅꯤ꯫ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯕꯖꯦꯠ ꯑꯁꯤ ꯃꯃꯥꯡꯒꯤ ꯆꯍꯤꯒꯤ ꯑꯣꯏꯕ ꯆꯥꯎꯔꯥꯛꯄ ꯏꯁꯇꯤꯃꯦꯠ ꯑꯣꯏꯅ $7.3 ꯕꯤꯂꯤꯌꯟ ꯑꯗꯨꯒ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ $800 ꯃꯤꯂꯤꯌꯟ ꯈꯛꯇꯃꯛ ꯑꯣꯏꯔꯤ꯫ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯒꯤꯗꯃꯛꯇ ꯊꯥꯗꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤꯗꯒꯤ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯁꯔꯨꯛ 9 ꯍꯦꯟꯅ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯗ ꯁꯦꯟꯐꯝꯁꯤꯡ ꯊꯥꯗꯔꯤ꯫ ꯂꯥꯟꯃꯤꯒꯤ ꯃꯁꯤꯡꯗ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯄꯥꯔꯁꯣꯅꯦꯜꯒꯤ ꯑꯣꯏꯕ ꯑꯦꯛꯇꯤꯚ ꯇ꯭ꯔꯨꯞꯁꯤꯡ ꯑꯁꯤ 3,30,60,000 ꯂꯩꯔꯤ꯫ ꯑꯗꯨꯒ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤꯅ 1,15,000 ꯈꯛꯇ ꯑꯦꯛꯇꯤꯚ ꯇ꯭ꯔꯨꯞꯁꯇ ꯂꯩꯔꯤ꯫ ꯂꯥꯟꯖꯥꯎ ꯊꯣꯔꯛꯄ ꯃꯇꯝꯗ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯔꯤꯖꯥꯔꯚ ꯑꯣꯏꯅ ꯊꯝꯖꯤꯜꯂꯤꯕ ꯔꯤꯖꯥꯔꯚ ꯇ꯭ꯔꯨꯞꯁꯀꯤ ꯑꯣꯏꯅꯁꯨ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ 200,000 ꯂꯩꯔꯤ꯫ ꯑꯗꯨꯒ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯑꯣꯏꯅ 1,000,000 ꯐꯥꯎꯕ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯇꯧꯕꯇꯕꯨ ꯂꯩꯔꯤꯕ ꯔꯤꯖꯥꯔꯚ ꯇ꯭ꯔꯨꯞꯁꯤꯡ ꯑꯁꯤꯗꯁꯨ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯑꯁꯤꯗꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯅꯤꯡꯊꯤꯖꯅ ꯏꯀ꯭ꯋꯤꯞ ꯇꯧꯔꯕ ꯂꯥꯟꯃꯤꯁꯤꯡꯅꯤ꯫ ꯑꯗꯨꯒ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯑꯣꯏꯅ ꯔꯤꯖꯥꯔꯚ ꯇ꯭ꯔꯨꯞꯁꯇ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯃꯇꯤꯛ ꯆꯥꯅ ꯏꯀ꯭ꯋꯤꯞ ꯇꯧꯗꯕ, ꯃꯁꯤꯡ ꯋꯥꯠꯄ ꯃꯑꯣꯡꯗ ꯂꯩꯕ ꯂꯥꯟꯃꯤꯁꯤꯡ ꯑꯣꯏꯅ ꯂꯩꯔꯤ꯫ ꯀꯪꯐꯥꯟꯒꯤ ꯑꯣꯏꯕ ꯉꯝꯈꯩꯁꯤꯡꯗ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯔꯤꯕ ꯃꯦꯟ ꯕꯦꯇꯜ ꯇꯦꯡ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯆꯥꯇ꯭ꯔꯨꯛ ꯂꯩꯗꯨꯅ ꯀꯦꯝꯕꯣꯗꯤꯌꯥꯗꯒꯤ ꯇꯪꯈꯥꯏ ꯑꯃ ꯍꯦꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯊꯥꯏꯂꯦꯟꯒꯤ ꯇꯦꯡꯁꯤꯡ ꯑꯁꯤꯗꯁꯨ ꯆꯥꯏꯅꯤꯁ VT-4, ꯌꯨꯀ꯭ꯔꯦꯅꯤꯌꯟ T-84 ꯑꯣꯞꯂꯣꯠ ꯑꯃꯁꯨꯡ ꯈꯔ ꯂꯤꯕꯗ ꯌꯨꯑꯦꯁꯀꯤ M60AS ꯑꯃꯁꯨꯡ M48A5ꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯌꯥꯎꯔꯤ꯫ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯦꯟ ꯕꯦꯇꯜ ꯇꯦꯡ 3 ꯑꯁꯤ ꯑꯔꯤꯕ ꯃꯇꯝ ꯍꯦꯟꯗꯣꯛꯂꯕ ꯑꯥꯎꯠꯗꯦꯇꯦꯗ ꯑꯣꯏꯔꯕ ꯆꯥꯏꯅꯤꯁ ꯇꯥꯏꯞ 59 ꯑꯃꯁꯨꯡ ꯁꯣꯚꯤꯌꯦꯠ ꯃꯇꯝꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯁꯤꯖꯤꯟꯅꯔꯕ T-55ꯅꯆꯤꯡꯕ ꯑꯔꯤꯕ ꯇꯦꯡꯁꯤꯡ ꯑꯁꯤ ꯑꯣꯏꯔꯤ꯫ ꯑꯥꯔꯃꯔ ꯚꯦꯍꯤꯀꯜꯗꯕꯨ ꯑꯣꯏꯒꯦꯔꯥ, ꯑꯥꯔꯇꯤꯂꯔꯤꯁꯤꯡꯗꯕꯨ ꯑꯣꯏꯒꯦꯔꯥ, ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯀꯦꯝꯕꯣꯗꯤꯌꯥꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯁꯤꯡ ꯍꯦꯟꯕ ꯅꯠꯇꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯚꯦꯔꯥꯏꯇꯤ ꯑꯃꯁꯨꯡ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯆꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯦꯜꯂꯤ꯫
ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯤꯅ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯌꯨꯑꯦꯁꯇꯒꯤ ꯂꯧꯕ F-16 ꯐꯥꯏꯇꯔ ꯖꯦꯠꯇꯒꯤ ꯍꯧꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯖꯦꯠ, ꯑꯦꯇꯦꯛ ꯍꯦꯂꯤꯀꯣꯞꯇꯔ, ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃꯁꯨꯡ UAV ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯐꯥꯏꯇꯔ ꯖꯦꯠ ꯑꯃꯠꯇ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯂꯩꯇ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯁꯤ ꯑꯦꯇꯦꯛ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯁꯨꯡ ꯇ꯭ꯔꯦꯅꯔꯁꯀꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯦꯌꯔꯀ꯭ꯔꯥꯐꯁꯤꯡ ꯑꯁꯤ ꯈꯛꯇꯅꯤ꯫ ꯅꯦꯚꯦꯜ ꯄꯥꯋꯔꯒꯤ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯖꯤꯟꯅꯅꯕ ꯄꯦꯇ꯭ꯔꯣꯜ ꯕꯣꯠꯁꯇꯒꯤ ꯍꯦꯟꯅ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯐ꯭ꯔꯤꯒꯦꯠꯁ, ꯀꯣꯔꯕꯦꯠ, ꯁꯕꯃꯦꯔꯤꯟ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯁꯤꯞꯁꯤꯡꯁꯨ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯗꯤꯄ꯭ꯂꯣꯃꯦꯁꯤꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗꯁꯨ ꯀꯦꯝꯕꯣꯗꯤꯌꯥꯗꯒꯤ ꯈꯔ ꯍꯦꯟꯕ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ꯫ ꯃꯔꯝꯗꯤ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡ EU, US ꯅꯆꯤꯡꯕ ꯀꯌꯥꯁꯤꯡ ꯑꯁꯤꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯈꯛꯇ ꯅꯠꯇꯅ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯂꯧꯔꯤ꯫ ꯑꯗꯨꯕꯨ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯆꯥꯏꯅꯥꯗꯒꯤ ꯊꯥꯊꯔꯛꯂꯤꯕ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯃꯤꯂꯤꯇꯔꯤ ꯑꯦꯗ ꯑꯁꯤꯗ ꯆꯂꯥꯏꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯂꯩꯕꯅ ꯃꯁꯤꯕꯨ ꯊꯦꯡꯅꯕ ꯉꯝꯕꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯑꯗꯨꯗꯤ ꯂꯩꯇ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯊꯣꯛꯂꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯈꯤꯇꯪ ꯆꯥꯎꯈꯠꯂꯛꯄꯒ ꯊꯥꯏꯂꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕ ꯍꯧꯔꯛꯄꯗꯒꯤ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅ ꯈꯨꯠ ꯊꯤꯟꯖꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯑꯣꯏꯅ ꯁꯣꯛꯅꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯇꯦꯠ ꯃꯦꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯊꯥꯗꯣꯔꯛꯇ꯭ꯔꯤ꯫ ꯀꯦꯝꯕꯣꯗꯤꯌꯟ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯗꯦꯃꯦꯖ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯍꯤ 60 ꯁꯨꯔꯕ ꯑꯍꯜ ꯑꯃ ꯂꯩꯈꯤꯗꯕ, ꯑꯗꯨꯒ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯈꯔ ꯑꯁꯣꯛ ꯑꯄꯟ ꯅꯪꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏ 18,000 ꯔꯣꯝ ꯃꯅꯥꯛ ꯅꯛꯄ ꯃꯐꯝꯁꯤꯡꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯑꯇꯣꯞꯄꯗ ꯏꯚꯥꯀꯨꯋꯦꯠ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯤꯑꯣꯏ 1,39,000 ꯂꯣꯝ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯏꯚꯥꯀꯨꯋꯦꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯊꯥꯏꯂꯦꯟꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯟꯃꯤ ꯑꯃ ꯑꯃꯁꯨꯡ ꯃꯤꯆꯝ 13 ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯃꯤꯑꯣꯏ 63 ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ, ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯟꯃꯤ 15ꯅꯤ꯫ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯤꯂꯤꯇꯔꯤꯂꯤ ꯀꯦꯝꯕꯣꯗꯤꯌꯥꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯖꯕ ꯇꯥꯔꯒꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯑꯣꯏꯅ ꯁꯣꯛꯅꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯅ ꯊꯥꯏꯂꯦꯟꯒꯤ ꯁꯥꯏꯠꯇ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯆꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯟꯀꯟꯗꯤꯁꯅꯦꯜ ꯁꯤꯖꯐꯥꯌꯔ ꯄꯣꯔꯛꯄ ꯑꯁꯤ ꯊꯥꯏꯂꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯎꯔꯛꯅꯕꯒꯤ ꯑꯣꯏꯕ ꯃꯔꯝ ꯑꯃ ꯂꯩꯕꯅ ꯃꯁꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯛꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯑꯣꯏꯅ ꯁꯣꯛꯅꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯊꯥꯏꯂꯦꯟꯒꯤ ꯁꯥꯏꯠꯇ ꯄꯤꯛꯂꯤꯕ ꯅꯨꯄꯥꯃꯆꯥ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯂꯩꯕꯅꯤꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯁꯦꯟꯇꯤꯃꯦꯟ ꯑꯁꯤ ꯈꯔ ꯋꯥꯡꯉꯤ꯫ ꯃꯃꯥꯡꯗꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯂꯩꯔꯝꯕ ꯑꯗꯨꯅ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯕꯣꯔꯗꯔ ꯇꯦꯟꯁꯟ ꯑꯁꯤꯗ ꯊꯥꯏꯂꯦꯟꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯨꯕꯒꯤ ꯑꯣꯏꯕ ꯀꯣꯜ ꯔꯦꯀꯣꯔꯗꯤꯡ ꯂꯤꯛ ꯑꯣꯏꯕꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯤꯟꯗꯣꯛꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯐꯥꯎꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯀꯝꯕꯣꯗꯤꯌꯟ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯟ ꯃꯅꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯖꯐꯥꯌꯔ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯊꯥꯏꯂꯦꯟꯒꯤ ꯑꯦꯛꯇꯤꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯐꯨꯝꯊꯥꯝ ꯋꯦꯆꯦꯌꯥꯆꯥꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯆꯥꯅ ꯌꯦꯡꯁꯤꯟꯍꯧꯗꯕ ꯇꯥꯔꯒꯗꯤ ꯐꯨꯜ ꯁ꯭ꯀꯦꯜ ꯋꯥꯔ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯔꯅꯤꯡ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯝꯕꯣꯗꯤꯌꯟ ꯁꯥꯏꯠꯇꯒꯤ ꯐꯣꯡꯗꯣꯔꯛꯂꯤꯕ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯊꯥꯏꯂꯦꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ US, ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠ ꯊꯤꯟꯖꯤꯟꯗꯨꯅ ꯃꯦꯗꯤꯌꯦꯠ ꯇꯧꯕ ꯌꯥꯔꯣꯏ꯫ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯁꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯕꯥꯏꯂꯦꯇꯔꯦꯜ ꯇꯣꯛ ꯑꯣꯏꯅ ꯀꯦꯝꯕꯣꯗꯤꯌꯥ ꯑꯃꯁꯨꯡ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ, ꯃꯗꯨ ꯅꯠꯇ꯭ꯔꯗꯤ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯁꯥꯎꯠ ꯏꯁꯠ ꯑꯦꯁꯤꯌꯥꯟ ꯅꯦꯁꯟ (ASEAN) ꯍꯥꯏꯔꯤꯕ ꯔꯤꯖꯅꯦꯜ ꯕ꯭ꯂꯣꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯀꯔꯦꯟ ꯆꯤꯞ ꯄꯥꯏꯔꯤꯕ ꯃꯂꯦꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯟꯋꯔ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯔꯛꯈꯤꯕ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯏꯂꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯌꯥꯅꯤꯡꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯎꯔꯛꯄꯗꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯁꯤꯖꯐꯥꯌꯔ ꯑꯁꯤ ꯄꯣꯔꯛꯄꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯃꯗꯤ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯃꯂꯦꯁꯤꯌꯥꯅ ꯃꯤꯗꯤꯌꯦꯠ ꯇꯧꯗꯨꯅ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯗꯒꯤꯁꯨ ꯑꯃꯨꯛ ꯊꯥꯏꯂꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯜ ꯑꯥꯎꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯦꯀ꯭ꯌꯨꯖꯦꯁꯟ ꯑꯃ ꯉꯁꯤꯁꯤ ꯑꯃꯨꯛ ꯊꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯂꯩꯕ ꯑꯣꯏꯕ ꯌꯥꯕ ꯋꯥꯐꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯔꯦꯌꯔ ꯑꯥꯔꯊ ꯃꯤꯅꯔꯦꯜꯁꯀꯤ ꯑꯣꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯃꯜ ꯂꯩꯒꯗꯕ ꯔꯤꯖꯥꯔꯚ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯅꯕ ꯑꯩꯈꯣꯏꯅ ꯇꯥꯈꯤ꯫ ꯃꯊꯪꯗꯅ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ USA ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯤꯕ ꯂꯥꯟꯂꯣꯡ ꯑꯃ ꯌꯦꯡꯃꯤꯟꯅꯁꯤ꯫
Hauzi adom minmang da ubiriba map asi China hairiba country asigi Belt and Road Initiative ki oiba lambi aduni. Eastern thangba saru amasung South China sigi oiba region asida USA gi maikei gi military base kaya ama sajinduna Taiwan da support tawduna Eastern thangba saru asida di chathokpa yahandaduna fajilaktuna thamlakpadagi hairiba lambi asida amu mahaki maikei gi target tawraklibani. Eastern thangba saruklom da chatpa yadabadagi Myanmar hairiba country asi fawdoktuna Bay of Bengal taraba matungda Indian Ocean gi access phangnabagi damakta honarakiba China gi oiba project adusu USA gi maikei gi khuthinjilakpadagi democracy gi mingda soknariba Myanmar gi oiba landform ase sugloi loiba naidana laisinkhibasina maram oiduna haujik China gi oina semlamba lambi adusu mai pakpa ngamdana adumak leiriba asini Eastern thangba saruktasu yarakte Myanmar da fawnabagi damakta honariba asisu yaraktre Pakistan lomdagi fawdoktuna Aravan Sea takinabagi damakta semlakliba lambi asisu ngaihak laitena group amana natragana amana adumak attack tawbadagi mai pakpa ngamdana leirakliba asini masini hauji USA ki maikeidigi China gi maikeidigi lambi shelmaknaba honarakliba mafam khudingmakta adumak USA gi maikeidigi ningthijana plan tawraba matungda lepa laitena thugairakliba mafam kayasing asi loisilaklaba matungda Southeast Asia gi oina China gi damakta yamna khudongchaba lambi ama oibada nattana US amasung India gi maikeidigi honarakliba sing asibu counter tawnabagi damakta semgalakliba lambi asisu US gi maikeidigi hojik soknariba Thailand amasung Cambodia gi oiba landform asida thugainabagi damakta honari haibasini masigumlaba maramsing asi leibanani hojik soknariba Thailand amasung Cambodia gi oiba landform asi makha chatharakpa yai lanja oirakpa yai haiduna yamna kanna expert kya amagi maikeidigi thamnaribasi USA NATO amasung European Union gi maikeidigi yamna kanna honaduna hauzik soknariba Russia amasung Ukraine gi oiba landform asida ceasefire poraknabagi damakta lokhalakliba khongthang asigi oina yamna chawba setback ama lakle ekoi gudringai da pangthokhiba Ukraine amasung Russia gi oiba representative ani gi oiba Turkey da unakiba gi oiba mifam aduda Ukraine gi maikeidigi phongdokhiba Ukraine amasung Russia hairiba country ani sigi oiba luchingba ani punna table amata da famdana ceasefire gi oiba wari sanaksi haiba wafam adu Russian President Vladimir Putin gi maikeidigi directly reject tobirakre India hairiba country asigi oina yam chawu defense update amakhakta matam kuinadigi cheyetnaduna lakliba isagi develop tawgadra natragana atopadagi leikirra haibagi oiba wafamda cheyetnaduna lakhiba adu hauzik India gi oina 5th generation fighter aircraft asi leiragani haibagi oiba official statement defense ministry gi maikeidigi thadorakre matang asida yukthangmariba Myanmar hairiba country asigi leiriba military lenga ki maikeidigi US President Donald Trump thagalubadagi sanction kaya ama handokpikre Khudingmak pu anauba video amada amukka hana taramna ukchari global stage ta kari anauba update sing anauba development sing leiribagi haibadu samlapna yengbidasi yan hanba asidi yamna nungaitaba pawoina mamangi chahi 2024 loisilakpa amasung handaki chahi 2025 asida nongthakta chathok chasin tawnabagi damakta transport system ama oiriba flight amasung jet na chingbasing asigi oiba kaiba toibagi oiba misi minagi oiba pausing asi lepa leitana ngasi fawba taduna lakli masigumlaba thawdo amakhakta Russia gi oiba passenger puba flight amakhak western thangba saruktagi eastern region da chatpa matamda crash tawbadagi plane aduda tongkhiba mioi amata hingma ngamdana loinamak lekhidre Antonov AN-24 hairiba twin engine turboprop aircraft asi Russia gi Blagovencens hairiba mafam asidagi far east region da leiriba Amur region haina khangnariba mafam asida leiba Tinda airport hairiba mafam asi tamna pairakpa matamda Tinda airport ki yaugadaba kilometer taraga mari rom khak ngaisilaklaba matamda ikhang khaunadana hairiba aircraft asi radar dagi mangkhibadagi detect toba ngamlaktabadagi kadaida chatkrabano haiduna search team kayamagi maikedi yamna kana thirakibani matam khara thiraklaba matungda aduki matik yamna songba umang amakhakta hairiba plane asi kaiduna leirambani plane adudu tongkiba mioi nifuga mapal loinamak leikidre makoising adugi manungda nifuga humdoi passenger maduda supikliba angang manga aduga plane adubu operate tawriba crew member tarukani malem asigi oina leiriba country kayasing asigi oiba country amaga amagi oiba marising asi lalak asida adumak interesting oiba tabada adumak nungaiba kaya amasu thoraktaba natte yemthangnariba Myanmar hairiba country asida 2021 da democratically elected Aung San Suu Kyi gi oiba lenga adu military na overthrow tawduna anauba lenga ama military gi oiba rule ama lakraba matung asida
ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯑꯐꯕ ꯈꯣꯡꯊꯥꯡ ꯅꯠꯇꯦ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯇ ꯂꯩꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯄꯥꯝꯖꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯂꯕ ꯁꯦꯡꯁꯟꯁꯤꯡ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯩꯉꯥꯛꯇ ꯊꯝꯗꯨꯅ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯁꯦꯡꯁꯟꯁꯤꯡ ꯊꯝꯂꯤꯕꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗ꯭ꯔꯕ ꯌꯥꯝꯅ ꯆꯥꯎꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯃ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯀꯥꯡꯕꯨ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯂꯤꯇꯔꯤ ꯔꯨꯜ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯔꯨꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯦꯔꯂꯦꯜ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯗꯨꯅ ꯃꯤꯂꯤꯇꯔꯤꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯕꯗꯒꯤ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯁꯣꯛꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯟꯂꯤ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛꯁꯤ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯅꯕꯒꯤ ꯑꯣꯏꯕ ꯗꯦꯗꯂꯥꯏꯟ ꯊꯥꯔꯛꯇꯨꯅ ꯃꯤꯁꯤꯡ ꯊꯤꯗꯣꯛꯇꯨꯅ ꯃꯤꯀꯣꯛ ꯈꯟꯗꯣꯛꯄꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡꯁꯨ ꯄꯥꯏꯈꯠꯈ꯭ꯔꯦ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯔꯨलिꯡ ꯒꯣꯚꯔꯟꯃꯦꯟꯠꯇ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒ ꯏꯟꯗꯤꯌꯥꯒꯤ ꯑꯥꯔꯃꯤ ꯆꯤꯐꯀꯒꯤ उनꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯈ꯭ꯔꯦ ꯂꯦꯞꯇ꯭ꯔꯕ ꯂꯥꯟꯐꯝ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛꯅ ꯍꯧꯅꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯁꯦꯡꯁꯟ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯈꯟꯅꯕ ꯈꯔ ꯈꯟꯗꯣꯛꯇꯨꯅ ꯍꯟꯗꯣꯛꯄꯤꯈ꯭ꯔꯦ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ USꯒꯤ ꯇ꯭ꯔꯦꯖꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯅꯣꯇꯤꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯗ꯭ꯔꯣꯞ ꯇꯧꯕꯤꯈ꯭ꯔꯕ ꯃꯇꯝ ꯑꯃꯗ USꯅ ꯁꯦꯡꯁꯟ ꯊꯝꯂꯝꯕ ꯐꯥꯔꯝꯁ ꯑꯃꯁꯨꯡ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ KT ꯁꯔꯚꯤꯁ ꯑꯃꯁꯨꯡ ꯂꯣꯖꯤꯁꯇꯤꯛ ꯑꯅꯤꯁꯨꯕꯗ ꯗ ꯃ꯭ꯌꯥꯟꯃꯥꯔ ꯀꯦꯃꯤꯀꯦꯜ ꯑꯦꯟड ꯃꯦꯆꯤꯅꯔꯤ ꯀꯝꯄꯅꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯁꯨꯇꯥꯛ ꯇꯦꯛꯅꯣꯂꯣꯖꯤꯁ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯍꯨꯝ ꯑꯁꯤꯒ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯅꯦꯁꯅꯦꯜ ꯑꯃ ꯑꯣꯏꯔꯤꯕ ꯇꯤꯟ ꯂꯥꯠ ꯃꯤꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯝꯂꯝꯕ ꯑꯊꯤꯡꯕ ꯑꯗꯨꯁꯨ ꯍꯟꯗꯣꯛꯄꯤꯈ꯭ꯔꯦ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯊꯛꯇ ꯊꯝꯂꯝꯕ ꯁꯦꯡꯁꯟ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯈꯟꯅꯕ ꯈꯔ ꯂꯧꯈꯠꯇꯨꯅ ꯍꯟꯗꯣꯔꯛꯂꯤꯕ ꯑꯁꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔ ꯔꯨꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥ ꯂꯩꯉꯥꯛꯇꯒꯤ USAꯒꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯍꯥꯏꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯤꯕꯨ ꯊꯥꯒꯠꯄ ꯋꯥꯍꯩ ꯀꯌꯥ ꯑꯃꯅ ꯊꯜꯂꯕ ꯆꯤꯊꯤ ꯑꯃꯈꯛ ꯏꯗꯨꯅ ꯊꯥꯈꯤ ꯍꯥꯏꯔꯤꯕ ꯆꯤꯊꯤ ꯑꯗꯨꯅ USA ꯍꯦꯛ ꯌꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯎꯅꯔꯤ ꯇꯧꯕꯇꯕꯨ ꯃꯁꯤꯒꯨꯝꯂꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯐꯣꯡꯂꯛꯄꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯐꯥꯔꯝ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯑꯃꯗ ꯍꯟꯗꯣꯛꯈꯤꯕ ꯁꯦꯡꯁꯟ ꯑꯗꯨ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯕꯨ ꯊꯥꯒꯠꯄ ꯋꯥꯍꯩ ꯀꯌꯥ ꯑꯃꯅ ꯌꯣꯝꯗꯨꯅ ꯊꯥꯔꯛꯈꯤꯕ ꯆꯤꯊꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯗꯨꯅ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜ ꯑꯃꯁꯨ ꯑꯃꯨꯛ ꯊꯥꯗꯣꯔꯛꯂꯤ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯁꯤꯗ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯄꯣꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯟ ꯊꯦꯡꯅꯔꯤꯕ NUG ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯂꯨꯞ PDF ꯍꯥꯏꯔꯤꯕ ꯑꯁꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯗꯨꯅ ꯂꯥꯟ ꯊꯦꯡꯅꯍꯜꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ USAꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯒ ꯃꯔꯤ ꯆꯠꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯕꯗ ꯃꯇꯦꯡ ꯇꯧꯔꯤꯕ NUG ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯇ꯭ꯔꯤꯠ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯃꯊꯪꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯁꯣꯛꯅꯔꯝꯕ ꯂꯩꯃꯥꯏꯗ ꯊꯣꯛꯇꯨꯅ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯀꯥꯞꯅꯕꯗꯒꯤꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯃꯔꯨꯑꯣꯏꯅ ꯅꯣꯡꯊꯛꯀꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯃꯁꯨꯡ ꯁꯃꯨꯗ꯭ꯔꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯑꯁꯤꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯄ ꯈꯨꯗꯣꯡꯆꯥꯕ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯂꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯐꯥꯏꯇꯔ ꯖꯦꯠꯀꯤ ꯑꯣꯏꯕ ꯂꯝꯖꯦꯟꯗ 5th ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯍꯧꯗꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ 5th ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯦꯛꯋꯥꯌꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠ ꯑꯣꯏꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯂꯩꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯐꯦꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯤꯕꯁꯤ ꯐ꯭ꯔꯥꯟꯁꯅ ꯁꯥꯕ 4th ꯖꯦꯅꯦꯔꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ 4.5 ꯖꯦꯅꯦꯔꯦꯁꯟꯅꯤ ꯍꯥꯏꯔꯤꯕ ꯔꯥꯐꯥꯜ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤꯅꯤ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ 5th ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯖꯦꯠ ꯑꯃ ꯂꯩꯇ꯭ꯔꯤꯕ ꯑꯁꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯂꯩꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯥꯅ ꯗꯦꯕꯂꯞ ꯇꯧꯖꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯨꯏꯅ ꯌꯦꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤꯁꯨ ꯂꯩꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯗꯨꯃꯛ ꯁꯥꯕ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯁꯥꯅ ꯗꯦꯕꯂꯞ ꯇꯧꯖꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯍꯣꯠꯅꯗꯨꯅ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯆꯃꯝꯅꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯦꯕꯂꯞ ꯇꯧꯖꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯔꯛꯂꯤꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯁꯤꯗ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯅ ꯈꯟꯕꯒꯤꯔꯣ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯂꯩꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯣꯏꯅ ꯐꯣꯡꯗꯣꯔꯛꯂꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤ ꯂꯩꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯞꯁꯟ ꯑꯅꯤ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤ USAꯅ ꯁꯥꯔꯤꯕ F-35 ꯍꯥꯏꯔꯤꯕ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕꯅꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯕ ꯐꯥꯏꯇꯔ ꯖꯦꯠꯇ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯃ ꯂꯩꯔꯦ ꯅꯠꯇ꯭ꯔꯒꯅ
Russian made Su-57 hairiba 5th generation fighter aircraft asi hairiba option ani asini hauji India gi maikaidagi yamna kanna yengliba asi hairiba fighter aircraft ani asigi manungda amadi soidana oirakani haiduna adamak fongdoktuna laklibani India gi maikaidagi fongdorakiba statement aduda leiba taragadi masing yamna humfurom squadron ani natragana ahumlom leigani haibagi oiba wafam asini West Asia gi oina Israel hairiba country asiga Palestinian saruk ama oidiba Hamas hairiba organization asiga gi marakta lerakliba conflict asi matam kuirakpaga loinana global gi oina leiriba opinion asisu noma noma gi hongakli Mizam Prajasing political analysting amasung apikpa country khakta nattana mapangal kalaba malem asigi top country singni hainariba singi fawba achauba ahonba kaya ama uba fanglakle Yamna chawu update ama khakta France hairiba European Union gi maru oiba country amasu oiriba country asigi maikei digi Palestine hairiba country asibu recognize tawragani haipa wafum fogdorakre France President Emmanuel Macron gi oiba khongthang asida US amasung Israel di maijau thokna saure Another video amada amukka hana toramna ukchari chahi ani henjilakaba Israel amasung Palestine gi oina leirakliba conflict asina maram oiduna pirakliba chaitheng amasung masina maram oiduna lakliba anoba development singi matangda khare yengbinasi October 7 gi thodok kanamata kaunatri ikang kangudana Hamas gi maikidigi aduki mati yamnaba rocket attack sing chathaba khakta natana yamnaba lanmi kyama changsilaktune Israeli misam yam yauna tourist fawba yaudana kidnap tawduna puba tamthina hatpagi oiba thodok kaya amakak chathaki laman kumlibani haiduna chatharakliba khongthang aduda henjinba terror ek kayasing adu miyu kya amagi maikidigi yaningdaba fongdoki numit aduda malem asigi oina leiriba country ayamana Israel da nangkiba awabadugi saruk yaki Israel gi damakta lepki Thaudo aduki pakkumoina Israel gi maikidigi Hamas gi mathakta war declare tawduna lepa leitaba makhal makha kya gi oba operation sing chatharaki nongtaktagi air bombing chathabadagi hendoraktuna Gaza hairiba piklaba mafam asi maikei ahumdagi question duna thamlaba matungda ground invasion hauki makhal makha kya gi oba operation sing chathaki Israel gi maikei war declare taruktuna Gaza hairiba mafam asida Hamas loshingani haibagi pandamda chatharakiba attack adu Israel da chatharakiba attack adugi pakhumni haiduna adamak yengduna laki aduki matik yamna puiba ngasi fawbagi oiba matam asida Israel gi maikei Hamas loshingadabani haibagi oiba wafam asida lan asi makha chathaduna adamak lakibani Israel gi maikei Hamas gi mathakta laman khumnabagi damakta chatharakliba operation sing adu matam kushilakpaga loinana misam praja kaya ama casualty lakpa asi ana amasu hospital dagi hauraga school na chingba mafum kaya asi fawbna attack tawba noma henjilaki pikliba angang fawba hatpagi oiba case adi aduki matik yamna yamkhalakpadagi United Nations dagi hauraga malemgi leiriba country kaya amagi maikei dagi Israel chatharakliba khongthang asi Hamas na chathakiba aduki chap managadawre nakoina terrorism thengnagani haiduna chathariba khongthang aduda nakoichu chap manaba maongda terror act chathaba haure haibagi oiba wafamsing yaningdaba tapna fongdokpa haunaraki Ngasidi Gaza akaya toitana thallaba machet ama fawba lawkhatpa yadraba lamdam ama oidare Israel gi maikei Hamas ka lan thengnaribani haiduna changsilliba lanfam aduda Palestinian miyam singda fangliba chitheng asi aduki matik yamna ka hena hengalakpadagi lan asi loshillo haiduna malemgi oiba mafam kya amada leiriba misam praja sing thoraktuna protest tawba yawnaraki masida United States of America da fawba aduki matik yamna chawba protest sing aikoina uba fangki ngasi fawbada loshilma naidana leirakliba lanfam asida Gaza hairiba mafam asi Israel gi maikei digi atopa country singi amasung United Nations chingba organization sing asigi maikei digi panglakliba mateng sing asi changhanba yaroi haiduna thingzinduna thambadagi lan maram oiduna lau singu tawbasu yadaba thabak tawbasu yadabana chana thaknaba leitraba atopa lamdagi mateng panglakliba etki oiba polam asida tangjaduna leiriba Gaza gi miyusing asi chaba thakpagi oiba polam sing asi phangdabadagi chara henduna sibi yamna hengalakli Lan tawribani haiduna khulai paiduna leiriba kangbussing asiga lan thengnaba khakta nattana pikliba angang kadisu khangjatriba asi fawba yauna mateng pangnabagi damakta tharakliba polam adu changhandana chara henanduna sibagi oiba thawong asida hojik yamna penadaba miyoi kya ama amasung luchingba kaya ama nongmagi hengalakli masigumnaba matam asida European Union gi yamna maru oiba country amasu oiriba France hairiba country asigi maikei gi handaki chahi 2025 asigi lakaduriba September thada Officially country ama oina recognize tawragani haiba wafam amakak fongdorakli France ki maikei gi lokhalakliba khongthang asi aduki matik yamna chawba USA amasung Israel bu fong singnaba khongthang amakakni hauji fawbi oina Palestine hairiba country asi malem gi oina leiriba country singi manungda chamagi nifu henna recognize tawdana leire chamagi nifu aduda India China hairiba country asi su yaukrabani
ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯂꯤꯕ G7 ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯂꯦꯁꯇꯤꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯇꯨ ꯁ꯭ꯇꯦꯠ ꯊꯤꯑꯣꯔꯤ ꯑꯁꯤꯕꯨ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯂꯩꯕꯗꯒꯤ ꯇꯨ ꯁ꯭ꯇꯦꯠ ꯊꯤꯑꯣꯔꯤ ꯌꯥꯗ꯭ꯔꯤꯕ ꯃꯈꯩ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯠꯇꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯐ꯭ꯔꯥꯟꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ G7ꯒꯤ ꯃꯅꯨꯡꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯄꯦꯂꯦꯁꯇꯤꯟꯕꯨ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯅꯨꯡ ꯑꯣꯏꯔꯤꯕ ꯅꯣꯔꯋꯦ, ꯑꯥꯌꯔꯂꯦꯟꯗ ꯑꯃꯁꯨꯡ ꯁ꯭ꯄꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯄꯦꯂꯦꯁꯇꯤꯟ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯈ꯭ꯔꯕꯅꯤ꯫ ꯐ꯭ꯔꯥꯟꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯇꯥꯕ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ USA ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ USꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯁ꯭ꯇꯦꯠ ꯃꯥꯔꯀꯣ ꯔꯨꯕꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯈꯛꯇ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯂꯦꯁꯇꯤꯟꯕꯨ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯃꯥꯁ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯒꯅꯤ꯫ ꯑꯣꯛꯇꯣꯕꯔ 7ꯒꯤ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯑꯣꯏꯕ ꯚꯤꯛꯇꯤꯝꯁꯤꯡꯒꯤ ꯃꯃꯥꯏꯗ ꯈꯨꯕꯥꯛꯅ ꯊꯥꯕꯒꯨꯝꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯏꯖꯔꯦꯂꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐ꯭ꯔꯥꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯀ꯭ꯔꯣꯟꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯣꯛꯇꯣꯕꯔ 7ꯒꯤ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨꯕꯨ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯐ꯭ꯔꯥꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯄꯦꯂꯦꯁꯇꯤꯟꯒꯤ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯃꯥꯁꯁꯤꯡꯒꯤ ꯑꯣꯏꯕ ꯇꯦꯔꯣꯔꯤꯖꯝꯒꯤ ꯑꯣꯏꯅ ꯃꯌꯣꯜ ꯆꯣꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤ꯫ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐ꯭ꯔꯥꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯔꯤꯑꯦꯛꯁꯟ ꯑꯁꯤ ꯂꯥꯛꯂꯒꯅꯤ ꯍꯥꯏꯅ ꯈꯪꯂꯦ꯫ ꯇꯧꯕꯇꯕꯨ ꯐ꯭ꯔꯥꯟꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯒ꯭ꯔꯥꯎꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯔꯤꯌꯦꯂꯤꯇꯤꯗ ꯃꯁꯤꯒꯤ ꯔꯤꯖꯜꯠ ꯐꯪꯕ ꯉꯝꯒꯗꯧꯔꯤꯕꯒꯦ, ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯃꯤꯑꯣꯏꯁꯤꯡꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯊꯣꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯣꯇꯣꯗ ꯎꯔꯤꯕ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯕ ꯄꯦꯂꯦꯁꯇꯤꯟ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤꯒ ꯉꯁꯤ ꯂꯩꯔꯤꯕ ꯄꯦꯂꯦꯁꯇꯤꯟ ꯑꯃꯁꯨꯡ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯅꯤ꯫ ꯇꯨ ꯅꯦꯁꯟ ꯊꯤꯑꯣꯔꯤ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯂꯣꯏ꯫ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯔꯕꯀꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯃꯨꯠꯊꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄꯥꯟꯗꯝꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯂꯥꯜꯂꯣꯡꯁꯤꯡ ꯆꯠꯊꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯊꯦꯡꯅꯔꯛꯂꯤꯕ ꯂꯥꯟꯐꯝꯁꯤꯡꯅ ꯉꯁꯤꯗꯤ ꯄꯦꯂꯦꯁꯇꯤꯟꯒꯤ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯑꯁꯤ ꯏꯂꯦꯝ ꯂꯦꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯛꯂꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯒ꯭ꯔꯥꯎꯟꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯊꯣꯏꯗꯣꯛꯄ ꯑꯑꯣꯟꯕꯗꯤ ꯎꯕ ꯐꯪꯕꯒꯤ ꯃꯃꯤꯗꯤ ꯂꯩꯇꯦ꯫ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯔꯨꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕ UNSCꯗꯁꯨ ꯄꯔꯃꯤꯅꯦꯟꯠ ꯁꯤꯠ ꯂꯩꯔꯤꯕ ꯐ꯭ꯔꯥꯟꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯂꯦꯁꯇꯤꯟ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯛꯄ ꯑꯁꯤꯅ ꯑꯇꯣꯞꯄ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯈꯥ ꯆꯠꯊꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯗꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯐ꯭ꯔꯥꯟꯁꯅ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯈꯤꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯄꯒꯤ ꯑꯣꯏꯕ ꯊꯣꯏꯗꯣꯛꯄ ꯄ꯭ꯂꯥꯟ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯤꯗꯤꯌꯥꯗ ꯑꯣꯄꯟꯂꯤ ꯐꯣꯡꯗꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯉꯁꯤꯃꯛ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯟ-ꯃꯦꯗ ꯑꯣꯏꯕ ꯆꯔꯥ ꯍꯦꯟꯍꯟꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯄꯤꯗꯦꯃꯤꯛ ꯑꯃꯒꯨꯝꯅ ꯗꯤꯖꯥꯁꯇꯔ ꯑꯃꯒꯨꯝꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯟꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯌꯥꯗꯅ ꯂꯩꯔꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯥꯅ ꯊꯛꯅꯕꯒꯤꯗꯃꯛꯇ ꯑꯋꯥꯕ ꯅꯪꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯦꯗꯀꯤ ꯑꯣꯏꯕ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯑꯣꯏꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯕ ꯐꯥꯎꯕ ꯀꯤꯗꯅ ꯊꯋꯥꯏ ꯄꯥꯝꯃꯨꯗꯅ ꯌꯣꯝꯁꯤꯟꯗꯨꯅ ꯃꯥꯒꯤ ꯍꯥꯟꯕ ꯇꯥꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯥꯛꯀꯗꯧꯔꯤ? US ꯑꯃꯁꯨꯡ ꯅꯦꯇꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯁꯤꯖꯐꯥꯌꯔ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯕꯥꯛ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯎꯅꯗꯨꯅ ꯐꯝꯃꯤꯟꯅꯕꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯗꯨ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯥꯏꯔꯦꯛꯠꯂꯤ ꯔꯤꯖꯦꯛ ꯇꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ UKꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯗꯤꯂꯤꯚꯔ ꯇꯧꯕ ꯍꯧꯖꯤꯜꯂꯛꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯆꯌꯦꯠꯅꯗꯨꯅ ꯂꯥꯛꯂꯤꯕ ꯑꯥꯔꯖꯔꯕꯩꯖꯥꯟ ꯑꯃꯁꯨꯡ ꯑꯥꯔꯃꯦꯅꯤꯌꯥꯒꯤ ꯅꯥꯒꯣꯔꯅꯣ-ꯀꯥꯔꯥꯕꯥꯈꯒꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯔꯁꯤꯌꯥꯒꯤ ꯃꯍꯨꯠꯇ US ꯑꯣꯏꯅ ꯃꯤꯗꯤꯌꯦꯠ ꯇꯧꯍꯟꯗꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯤ ꯁꯥꯒꯗꯧꯔꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯟꯅꯗꯕ ꯃꯤꯠꯌꯦꯡ ꯑꯅꯤ ꯌꯦꯡꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯅꯤ ꯂꯩ꯫ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯁꯤꯖꯤꯟꯅꯔꯣꯏ, ꯀꯔꯤꯒꯨꯝꯕ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯂꯣꯏꯅꯃꯛ ꯃꯥꯡꯖꯒꯅꯤ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯡꯖꯒꯅꯤ, ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯟ ꯇꯧꯔꯤꯕꯅꯣ, ꯂꯥꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯀꯟꯇ꯭ꯔꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ, ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯃꯥꯡꯗ ꯂꯩꯔꯤꯕꯗꯨꯅꯁꯨ ꯁꯤꯖꯤꯟꯅꯔꯛꯀꯗꯧꯕꯅꯤꯅ ꯄꯨꯂꯞ ꯑꯣꯏꯅ ꯃꯥꯡꯃꯤꯟꯅꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯃ꯫ ꯑꯅꯤꯁꯨꯕ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ
ꯑꯦꯛꯖꯤꯁꯇꯦꯟꯁꯤꯌꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯌꯧꯁꯤꯜꯂꯛꯂꯕ ꯑꯩꯈꯣꯏꯁꯤ ꯂꯩꯈꯤꯒꯗ꯭ꯔꯥ ꯂꯩꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯇꯅ ꯃꯥꯂꯦꯝ ꯑꯁꯤ ꯂꯩꯍꯧꯕꯒꯤꯗꯃꯛꯇ ꯀꯔꯤ ꯚꯦꯂꯨ ꯂꯩꯔꯤꯕꯒꯦ ꯃꯥꯡꯕ ꯇꯥꯔꯒꯗꯤ ꯄꯨꯟꯅ ꯃꯥꯡꯃꯤꯟꯅꯒꯅꯤ ꯈꯟꯗꯨꯅ ꯋꯦꯄꯟꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕꯗ ꯄꯥꯝꯃꯨꯔꯛꯇꯕ ꯀꯤꯔꯛꯇꯕꯒꯤ ꯑꯣꯏꯕ ꯊꯧꯅꯥꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯍꯥꯏꯕ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯕ ꯈꯟꯖꯕ ꯀꯥꯡꯕꯨ ꯑꯃ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯁꯤ UKꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯃꯈꯛꯇ ꯊꯨꯡꯗꯨꯅ ꯂꯩꯔꯦ USꯒꯤ ꯃꯥꯏꯀꯩꯗꯒꯤ UKꯗ ꯁ꯭ꯇꯦꯁꯟ ꯇꯧꯗꯨꯅ ꯊꯝꯂꯛꯂꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯑꯁꯤ B6112 ꯒ꯭ꯔꯦꯚꯤꯇꯤ ꯕꯣꯝ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯇꯦꯛꯇꯤꯀꯦꯜ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁ ꯑꯃꯈꯛꯅꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯦꯛꯇꯤꯀꯦꯜ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯄꯥꯡꯒꯜ ꯈꯔ ꯁꯣꯟꯕ ꯈꯔ ꯄꯤꯛꯄ ꯄꯥꯔꯇꯤꯀꯨꯂꯔ ꯑꯣꯏꯕ ꯇꯥꯔꯒꯦꯠ ꯑꯃꯈꯛꯇ ꯌꯦꯛꯅꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯅꯠꯇ꯭ꯔꯒꯅ ꯃꯤꯂꯤꯇꯔꯤ ꯌꯨꯅꯤꯠꯇ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯆꯞ ꯆꯥꯅ ꯍꯤꯠ ꯇꯧꯍꯟꯕꯗ ꯁꯤꯖꯤꯟꯅꯕ ꯈꯨꯠꯂꯥꯏꯅꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯗꯦꯚꯂꯞ ꯇꯧꯔꯛꯄꯒꯤ ꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯂꯥꯟꯐꯝ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯚꯦꯠ ꯇꯧꯔꯛꯇꯨꯅ ꯌꯥꯝꯅ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯈꯛꯇꯃꯛ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯁꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯃꯤꯆꯝ प्रजाꯁꯤꯡꯗꯤ ꯁꯣꯛꯍꯟꯗꯅ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯗꯨꯅ ꯍꯤꯠ ꯇꯧꯈ꯭ꯔꯕ ꯃꯐꯝ ꯑꯗꯨ ꯔꯦꯗꯤꯌꯦꯁꯟꯅ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯕꯅꯤꯅ ꯏꯟቬꯗꯤꯡ ꯐꯣꯔꯁ ꯑꯣꯏꯔꯤꯕ ꯑꯇꯣꯞꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯌꯥꯗꯕꯗꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯕꯐꯔ ꯖꯣꯟ ꯑꯃ ꯑꯣꯏꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯈꯨꯠꯂꯥꯏꯅꯤ ꯀꯔꯤꯒꯤꯗꯃꯛꯇ USAꯅ ꯃꯁꯤꯒꯨꯝꯂꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ UK ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯃꯨꯛ ꯁ꯭ꯇꯦꯁꯟ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯑꯣꯏꯕ ꯋꯥꯍꯪꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯆꯞ ꯆꯥꯅ ꯌꯨꯔꯣꯞꯇ ꯃꯍꯥꯛꯀꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯀꯟꯇ꯭ꯔꯤ ꯕꯦꯂꯥꯔꯨꯁ ꯍꯥꯏꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯅꯣꯔꯗꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯝ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯔꯁꯤꯌꯟ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟ ꯏꯟꯚꯦꯠ ꯇꯧꯈꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯃꯃꯥꯡꯒꯤ ꯆꯍꯤ 2024ꯗ ꯁ꯭ꯇꯦꯁꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕꯅꯤ ꯍꯥꯏꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯄꯨꯕ ꯉꯝꯕ ꯏꯁꯀꯦꯟꯗꯔ ꯃꯤꯁꯥꯏꯜ ꯑꯁꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯌꯦꯡꯗꯨꯅ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯑꯦꯛꯁꯄꯥꯟꯁꯟ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟ ꯈꯛꯇ ꯅꯠꯇꯅ ꯐꯤꯟꯂꯦꯟꯅ ꯁ꯭ꯋꯤꯗꯦꯟꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯁꯨ ꯅꯦꯇꯣ ꯌꯥꯎꯁꯤꯜꯂꯛꯄ ꯀꯌꯥꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯕꯦꯂꯥꯔꯨꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯁꯤ ꯊꯝꯂꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯅ ꯌꯨꯔꯣꯞꯇ ꯅꯛꯁꯤꯟꯗꯨꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯆꯧ ꯑꯆꯧꯕꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯪꯁꯤꯟꯗꯨꯅ ꯊꯝꯂꯛꯂꯤꯕ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯅꯤ ꯍꯥꯏꯗꯨꯅ UKꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯁꯤꯁꯨ ꯊꯝꯖꯤꯜꯂꯛꯂꯤꯕꯅꯤ ꯇꯧꯕꯇꯕꯨ USAꯅ UK ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯤ ꯔꯁꯤꯌꯥꯗꯒꯤꯁꯨ ꯂꯥꯞꯊꯣꯛꯏ ꯌꯨꯀ꯭ꯔꯦꯟꯗꯒꯤꯁꯨ ꯂꯥꯞꯊꯣꯛꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯁꯤ ꯁ꯭ꯇꯦꯁꯟ ꯇꯧꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯂꯥꯟꯐꯝ ꯑꯃ ꯁꯣꯛꯅꯕ ꯃꯇꯝꯗ ꯀꯟꯇ꯭ꯔꯤ ꯑꯃꯕꯨ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯀꯣꯏꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯕꯒꯤ ꯑꯣꯏꯕ ꯀꯦꯄꯦꯕꯤꯂꯤꯇꯤꯁ ꯂꯩꯕ ꯍꯥꯏꯕꯁꯤ ꯂꯥꯟꯐꯝ ꯑꯃꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯈꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯆꯥꯎꯊꯣꯔꯛꯄ ꯇꯥꯔꯒꯗꯤ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯌꯥꯔꯤꯕ ꯃꯈꯩ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯊꯝꯍꯧꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯀꯔꯝꯕ ꯃꯥꯏꯀꯩꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯑꯃꯍꯦꯛꯇꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨꯕꯨ ꯏꯟꯇꯔꯁꯦꯞ ꯇꯧꯕ ꯉꯝꯍꯧꯗꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯆꯥꯟꯁ ꯂꯩꯒꯗꯧꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯅꯦꯇꯣ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯕꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯔꯁꯤꯌꯥꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯃꯥꯏꯊꯤꯗꯅꯕꯒꯤꯗꯃꯛꯇ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯕ ꯇꯥꯔꯒꯁꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯉꯥꯛ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯖꯦꯂꯦꯟꯁꯀꯤꯒꯤ ꯑꯣꯏꯕ ꯒꯕꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯔꯞꯁꯟꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯆꯥꯔꯖ ꯑꯗꯨꯕꯨ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯑꯗꯨ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯟꯒꯤ ꯅꯃꯥꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ ꯂꯥꯛꯄ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯡꯉꯥꯏꯔꯒ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡꯅ ꯋꯥꯔꯤꯕ ꯑꯁꯤ ꯄꯥꯝꯗ꯭ꯔꯦ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯍꯟꯕꯤꯔꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯅ ꯀꯟꯈꯠꯂꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤꯗꯃꯛꯇ ꯄꯥꯡꯂꯛꯄ ꯃꯇꯦꯡꯁꯤꯡꯁꯨ ꯃꯇꯝ ꯑꯃꯗ ꯂꯥꯛꯂꯝꯕ ꯑꯗꯨꯗꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯊꯧ ꯇꯥꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯄꯤꯕ ꯉꯝꯂꯛꯇꯕꯗꯒꯤ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯁꯤꯒꯨꯝꯂꯕ ꯄ꯭ꯔꯦꯁꯔ ꯀꯌꯥꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄꯁꯤꯅ ꯃꯔꯝꯅꯅꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯖꯐꯥꯌꯔ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯄꯨꯁ ꯇꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕ ꯑꯅꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯁꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯏꯟꯚꯥꯏꯠ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯟꯂꯤ ꯔꯤꯖꯦꯛ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯏꯁꯤꯟꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ
Geopolitics asi kanana karino haiba ngamde country khudingmaki magi oibe interest asi dabu yengnabani haiba wafam asi hanjin adumak ubu fangli. Russia gi hek sumang maton oiriba Caucasus region asida USA gi oiba influence asi yausilakle hauji. Azerbaijan amasung Armenia hairiba country ani asi matam kuinadigi loiba naidaba landfam amada adumak soknaduna lakli ngayak amuk land soknaba ngayak amuk ceasefire produktuna matam khara tumin leiba khulaising upgrade tawraba matungda amuk sumu land soknaba masigi circle asida ngasi fawbu loiba naidana adumak lakli bani. Nagorno Karabakh hairiba lam masjid asi munabagi damakta soknariba Azerbaijan amasiyagi oiba landfam asida country ni sigi maiki gi matam kuina chatkadaba permanent solution oibe yaba moong amada ceasefire gi oibe deal ama sign tawnabagi damak hauji wari watai chanaba hokre matang asidi yamna interesting oireklibasi Armenia amasung Azerbaijan hairiba country ani gi thorakliba landfam asi aduki mati yamna kuire mamangda thokiba thawdo kayasing asida Russia hairiba country asigi maiki gi nakal ani makku mediate tawduna anisibu yasinannabagi damakta thabak ama chathaba matamda Russia khaktana adamak chathaduna lakhibani Isam samna hairaga hairiba country ani asina Russia bu yamna thajaba natragana kiba makoigi influence ta chatba country ama oina adumak lakhibani adubu hauji handak nahungna na permanent peace ama poraknabagi damakta peace deal ama sign tawnabagi damakta honariba asida Russia di yaukidre Russia gi mahutta yamna thajataba mong amata United States of America no ina mediate tawduna nakal ani asibu yanaba pora hangadawri Matam kuidagi chatharakliva conflict asi losinabagi damakta lepa lechana Russia gi site gi honaduna lakliva khungtang asi handaki matang asidi Putin na tawgadaba thabak adu Trump na oina lawsinkiba asida Russia amasung Ukraine gi songnariba lanfam asida Putin gi maiki gi miyeng changlingayda matam kaithokpa ngamhautabana mahaki hek yumthangnaduna leiriba country sing asina US da oina naksinkiba asi yamna chawba Russia gi mangjaba amadi oigidawri Hauji songnariba Russia amasung Ukraine gi landfam asida Russia na khara dominate tawna leijaba taragasu landfam asi thokraba matungla hauji Russia gi oiba mangjaba kaya ama thorakli NATO gi oiba eastward expansion asisu hauji Ukraine da yamna kana thingnabagi damakta land soknaringayda Finland Sweden na chingbasu yawsinkre nakal amaromda magi influence chalamliba mafamsing asida su US yawsilakliba asini Emmanuel Macron gi maikeidagi atuba matamda Palestine hairiba mafam asibu state ama oina recognize tawragani haiba wafam asi fongdokhibada ngairi France hairiba country asida aduki matik yamna chawba cyber attack ama chatharakre hairiba cyber attack aduda France gi oina leiriba makhal makha kya gi oiba submarine sing gi oiba source code sing leak oikre haiba gi oiba wafam sing thorakli Nakalamurumda igui India amasung Pakistan gi oina leikiba conflict adu hek loibiga masana masabu field marshal lauthok chakiba Pakistani general China gi damakta chatkiba khongchat aduda China gi maiki gi paisa thadaduna sari ba sipek asi yengsilu haiduna akanbo wafam sing thamlakre India gi maiki gi hauji 5th generation fighter jet lainabagi damakta wafam officially phongdorakraba matungda batam kharagi mamangda France da order tawramba Rafale jet gi oiba masing asi kakthaduna hana haikiba number adudagi masing hantana France gi Rafale jet lawgudawri Another video amada amuk kana taram ukchufri handaki sayol asigi oina laikiba another development karagi matang da amuk punna miyeng tabinasi handaki sayol asi France hairiba country maru oina France gi lairiba defense industry gi oiba maraiba yamna thiba chayol amakak oidi hauji France hairiba country asigi oina lairiba kusu kholaising manufacture toba company amakak yamna chaw cyber attack amakak lakre Chatarakiva cyber attack asida France gi oina lairiba makhal makha kya gi oiba kholaising maru oina Submarine gi oiba source code sing fawba leak oikibagi oiba wafam sing thorakli matam amada DCNS haina khangnaramba aduga ngasina naval group haina khangnariba French company asina makogi oiba leba asigi damakta khusu khulai saraklibasi 17th century gi oiba matamda gi saduna ngasi fawba adumak makha chathaduna laklibani naval group hairiba company asigi oiba maru oiba mathau asi jahaz natragana submarine sing asi saba masida khulai sing integration tawba amasung Yarakta matamda semdok semjin gi oiba maintenance gi oiba thabak asisu adamak chathaduna laklibani company asigi maikei degisu media house kya amagi maikei gi amna kanna cover tawna rakliba cyber attack aduda data sing leak oibi oiba wafam asisu adamak phongdorakre confirm oire hajun hauji asi yamna kanna phongdoknari maruina chatharakiba attack aduda leak oiramgani haina panariba asi ihan hanbada France gi maikei degi saba Scorpion class submarine hairiba submarine asi aduki mati yamna maming chatpa ahongba mamalda adumak pamlaba submarine amakakni maram asina India hairiba country sigi maikei degisu masigi oiba submarine asi France gi lawduna hauji seasonary bani aduga makha taba anauba ani amagasu hauji order tawduna thamli bani ani subaduna Barakuda
class submarine hairiba asi nuclear attack submarine ni masisu lik oiramlagani haina panari ahum subada Leitrim plan class submarine hairiba asi nuclear ballistic missile submarine ni masisu lik oirambagi chance leire haiduna fongdokli submarine khakta natana satarakiba cyber attack aduda Khuman class ki oiba frigate singi oiba data so lik oiramgani haiba wafum ama thamli cyber attack chatarakiba hacker group adugi maikeidigi France ki naval group hairiba company asigi oiba maru oiba source code fawba yawna sensitive data kaya amagi oiba 1 terabyte 1 TB gi oiba data sing makoida leire 72 hours ki manungda makoigi maikeidigi thamlakliba demand adu pidaba taragadi hairiba documents sing asi publicly puthorakani haiba wafum asi fongdokli hacker group asigi maikeidigi thamlakliba France lengakta thamlakliba demand adu karino haiba chapchana khangba ngamdri kari karamba demand sing thamlakliba no haiba France ki oina leiriba lengaki maikeidigi su publicly fongdokba hauji fawbu oina leitre hacker group attacker sing asigi maikeidigi Karigumba submarine natragana frigate sing asigi brainy haina riba combat management system CMS haina khangna riba asigi oiba source code leibada natana hairiba company asigi oina leiriba network ki oiba detail khuding makoida leire maramaduna hairiba demand sing adu pirektaba taragadi publicly free da pithokani haiba warning asi yamna kana tawri Hauji oina leiriba ngasi advance oire hairiba makal makha ke agi oiba khusu kholai sing fighter jet oigera submarine oigera natragana frigate na chingba makal makha ke agi oiba Anowa modern technology gi oiba land sinariba kholaising asigi oiba source code asi aduki matik yamna maru oiba posak ama oiri maram adunabu igwigudringede India amasung Pakistan gi oina thokiba conflict aduda India gi maikeidigi France gi Rafale jet gi oiba source code bibiraknabagi damakta request tawkhibagi oiba wafam sing aikoina taba fanki Matam aduda India gi oina matam kuinedagi partner ama oina khusu kholai kya ama leiduna lakliba France hairiba country asigi maikeidigi India gi damakta source code bibirakide haibagi oiba penadaba kya ama aikoina thenglaki India gi maikeidigi matam aduda source code bibiraknabagi damakta fongdokhiba wafam adu Pakistan ga soknakiba landfam aduda India gi maikeidigi Rafale jet asida India na pamjaba ong kharada semdoktuna khusu kholaising hapchinduna madubu sizinanabagi damaktari source code asibu yaudaba taragadi fighter jet aduda anoba khusu kholaising integrate tawba asi yaroidoribani India gi maikeidigi aduki matik yamna kanna hanjin haijaraba fawada France gi maikeidigi source code piyo yarakhidaba aduda source code asi kayamu yamna khulai adugi damakta maru oi haibasidi aikoina aduma khangba ngamlibani Adubu handaki oina chatharakiba cyber attack asida masigumlaba aduki matik yamna sensitive oiba data sing asini leak oiribasi matang asida expert kharamgi maikeidigi yamna kanna fongdoknaba wafam ama haiba taragadi France ki oina leiriba sarkar ki site gi ayamba stakeholder tawduna leiriba company France ki oiba defense manufacture tawriba company amada aduki matik yamna chawna chatharakiba cyber attack asi icham chamba hacker group amagi maikeidigi chatthaba natte masi state na run tawba group ama oiramgani haibagi oibu wafam asini Laingaki maikeidigi fully support tawduna resource amata wadhandana nithijana train tawraba country amagi oina thamliba cyber crew gi maikeidigi chatharakpa attack oiramgani haiba wafam asili Haujiksi France hairiba country sigi maikeidigi leiriba Israel amasung Palestine gi oiba conflict mara asida Palestine hairiba asibu state amani haiduna France ki maikeidigi su recognize tawragani haiba wafam ama fongdoki basu leiribani maramaduna madugi pakum oina Israel gi maikeidigi cyber attack asi chatharakpa oiramba yai haiba wafam sing yamna kana fongdoklari cyber attack ki oiba maram asida Israel hairiba country asidi kayamu yamna advance oirabage haibasi mayamna loinama khangnaribani Matang asida makoi yawba yawdaba USA hairiba country asidi aduki matik yamna harawnarangani haibagi oiba wafam singsu adumak lakli masigi maramsi France hairiba country asi US ki oiba yamna chawba competitor amakhakni Mamangda akas haiba Australia UK amasung USA gi oiba anoba military alliance ama form tawkiba matam kuinedagi France dagi nuclear submarine ama laugani haiduna Australia gi maikeidagi yanaduna laikiba adubu thugairaba matungda UK amasung US dagi oina laukibagi oiba France da yamna chawba ikaiba nankibagi oiba thawdo amakhak laiki hanadagi hauna France hairiba country asi su makoi gi oiba defense industry asi adumak chawkhatpana mahaki oiba kusu khulai asi country kayamna adumak pamnabana khulai tabu yonaba honabada lanfam kayama thuwaliba USA hairiba country asi gi oina yamna chawba competitor ama oina adumak ngasi fawba laklibani Akaski oiba dil adu laikraba matungda France ki maikeidagi USA bu challenge tawduna defense ki oiba lambi asida France na hena USA dagi makogi oiba khulaising asi ahongma mamalda thadokpa amasung US na dil tawba mafamsing da changsenduna mahaki oiba khulaising asi jonsin nabagi damakta yamna aggressive oiba moong amasu adamak uraklibani
ꯃꯁꯤꯒꯨꯝꯂꯕ ꯃꯔꯝ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯍꯟꯗꯛ ꯐ꯭ꯔꯥꯟꯁꯇ ꯆꯠꯊꯔꯛꯂꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯁꯥꯏꯕꯔ ꯑꯦꯇꯦꯛ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯔꯤ ꯌꯨꯑꯦꯁ ꯌꯥꯎꯕ ꯌꯥꯎꯗꯕ ꯌꯨꯑꯦꯁꯇꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯁꯨꯅꯤ ꯃꯊꯪꯗꯅ ꯐ꯭ꯔꯥꯟꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯤꯐꯦꯟꯁ ꯏꯟꯗꯁꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯇꯕ ꯁꯦꯠꯕꯦꯛ ꯑꯃꯒ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐ꯭ꯔꯥꯟꯁꯇꯒꯤ ꯔꯥꯐꯥꯏꯜ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤ 113 ꯂꯧꯅꯕꯒꯤꯗꯃꯛꯇ ꯉꯥꯡꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯍꯧꯖꯤꯛ 113 ꯂꯧꯕꯒꯤ ꯃꯍꯨꯠꯇ 70 ꯈꯛꯇꯃꯛ ꯂꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤ ꯐ꯭ꯔꯥꯟꯁꯅ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯕ ꯔꯥꯐꯥꯏꯜ ꯍꯥꯏꯔꯤꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯣꯡꯂꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗ 5th ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯖꯦꯠꯀꯤ ꯑꯣꯏꯕ ꯃꯊꯧ ꯇꯥꯔꯛꯄꯁꯤꯡ ꯑꯁꯤ ꯀꯌా ꯑꯃ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯌꯦꯛꯅꯕꯅꯤ ꯍꯥꯏꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯑꯁꯤ ꯐꯥꯎꯕ 5th ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯖꯦꯠ ꯐꯪꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯂꯥꯛꯄ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯡꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛꯇ ꯃꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯖꯤꯅꯁꯂꯤ 5th ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤ ꯗꯦꯕꯂꯞ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯕ ꯑꯗꯨ ꯃꯇꯝꯒꯤ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯌꯦꯡꯗꯨꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯑꯦꯛꯋꯥꯌꯔ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯑꯅꯧꯕ 5th ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐꯁꯤꯡ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ ꯂꯧꯒꯗꯕ ꯂꯩꯔꯕꯅꯤꯅ ꯍꯥꯟꯅ ꯂꯩꯔꯤꯕ 4th ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐꯁꯤꯡ ꯑꯁꯤꯗ ꯃꯁꯤꯡ ꯍꯦꯟꯅ ꯌꯥꯝꯍꯟꯕꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯑꯗꯨ ꯍꯟꯊꯔꯛꯄꯗꯒꯤꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ 5th ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯂꯧꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯂꯤꯕ ꯑꯁꯤ US ꯃꯦꯗ F-35 ꯑꯗꯨꯒ Russian ꯃꯦꯗ Su-57 ꯍꯥꯏꯔꯤꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯅꯤ ꯑꯁꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯐ꯭ꯔꯥꯟꯁꯅ ꯁꯥꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯕꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯟꯗꯛ ꯏꯟꯗꯤꯌా ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯂꯤꯇꯔꯤ ꯖꯦꯅꯔꯦꯜ ꯑꯁꯤꯝ ꯃꯨꯅꯤꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯐꯤꯜꯗ ꯃꯥꯔꯁꯦꯜꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯆꯈ꯭ꯔꯕ ꯃꯇꯨꯡꯗ USꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯆꯥꯏꯅꯥꯗ ꯆꯠꯇꯨꯅ ꯆꯥꯏꯅꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯄꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯋꯦꯜꯀꯝ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯊꯥꯗꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯗ ꯗꯦꯕꯂꯞ ꯇꯧꯔꯛꯂꯤꯕ ꯆꯥꯏꯅꯥ ꯄꯥꯀꯤꯁꯇꯥꯟ ꯏꯀꯣꯅꯣꯃꯤꯛ ꯀꯣꯔꯤꯗꯣꯔ ꯁꯤꯄꯦꯛ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯀꯤ ꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯣꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯆꯥꯏꯅꯥꯒꯤ ꯁꯤꯄꯦꯛꯀꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃ ꯁꯃꯨꯗ꯭ꯔ ꯐꯥꯎꯗꯣꯛꯂꯝꯗꯥꯏꯗ ꯇꯥꯔꯤꯕ ꯕꯂꯨꯆꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯔꯤꯖꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯕꯂꯣꯆ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯈꯠꯂꯛꯇꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯟ ꯍꯧꯔꯛꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯑꯁꯤ ꯆꯥꯏꯅꯥꯅ ꯅꯧꯅ ꯁꯥꯔꯛꯂꯤꯕ ꯁꯤꯄꯦꯛꯀꯤ ꯑꯣꯏꯕ ꯁ꯭ꯇꯔꯛꯆꯔꯁꯤꯡ ꯑꯁꯤꯕꯨ ꯇꯥꯔꯒꯦꯠ ꯇꯧꯔꯤ ꯍꯧꯖꯤꯛ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯂꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯂꯤ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥ ꯑꯃ ꯐꯥꯎꯅꯕꯒꯤꯗꯃꯛꯇ ꯌꯥꯜꯂꯛꯄ ꯂꯝꯕꯤꯁꯤꯡ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯊꯨꯒꯥꯏꯔꯤ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯥꯔꯛꯂꯤꯕ ꯍꯥꯏꯋꯦ ꯑꯗꯨꯁꯨ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ US ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯄꯗꯒꯤ ꯃꯥꯏ ꯄꯥꯛꯅ ꯃꯈꯥ ꯆꯠꯊꯕ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯍꯟꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯕ ꯂꯝꯕꯤ ꯑꯃꯈꯛ ꯑꯣꯏꯔꯤꯕꯅꯤ